ꯂꯥꯛꯁꯜꯂꯣ ꯂꯥꯛꯁꯜꯂꯣ ꯃꯌꯥꯝ ꯑꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯉꯨꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯥꯏꯐꯁꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯔꯒꯦꯗꯅ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯣ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯇꯧꯔꯒ ꯌꯥꯗꯕꯩ ꯑꯃꯨꯛ ꯍꯧꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯎꯗꯕꯤꯗꯣ ꯀꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯎꯗꯕꯤꯗ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯌꯦ ꯇꯧꯔꯤꯁꯤꯗꯤ ꯑꯣ ꯂꯥꯛꯇꯤ ꯀꯃꯦꯟ ꯌꯥꯗꯤ ꯌꯥꯔꯝꯃꯦ ꯔꯇꯟ ꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯂꯥꯏꯚ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯀꯃꯦꯟ ꯎꯗ꯭ꯔꯦꯅ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯦ ꯑꯗꯣ ꯐꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯔꯇꯟ ꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝ ꯍꯥꯏ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯄ ꯌꯥꯝ ꯐꯔꯦ ꯑꯩ ꯀꯃꯦꯟ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯝꯕꯅꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯔꯝꯃꯅꯤꯗꯀꯣ 12:00 ꯇꯥꯔꯒꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯆꯥꯛ ꯆꯥꯗꯕ ꯈꯪꯗꯦ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯔꯤ ꯆꯥꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯁꯟꯗꯦꯒꯤ ꯀꯔꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯅꯈ꯭ꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯤ ꯃꯁꯤꯡꯁꯤ ꯋꯥꯠ ꯋꯥꯠꯂꯦ ꯑꯗꯣ ꯂꯥꯛꯀꯅꯤ ꯊꯦꯡꯉꯒ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯤ ꯊꯦꯡꯕꯗ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯈꯤꯅꯤ ꯉꯍꯥꯛ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯂꯥꯛꯄ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤꯗ ꯃꯤꯁꯦ ꯆꯪꯉꯛꯄ ꯎꯗꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯀꯔꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯂꯩꯕꯖꯥꯠꯅꯣ ꯊꯥꯕꯜ ꯆꯣꯡꯕꯒ ꯆꯠꯅꯈ꯭ꯔꯖꯥꯠꯂꯣ ꯊꯥꯕꯜꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤꯗꯀꯣ ꯊꯥꯕꯜ ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯊꯥꯕꯜ ꯆꯣꯡꯕꯒꯗꯤ ꯆꯠꯅꯔꯝꯗꯧ ꯃꯥꯟꯗꯦꯕ
चिंखै लाए चिंखै लाए चिंखै इsu laksalai bro android ki battery health ki matang da khara habiyo iphone gumna battery health hantaradi battery khangdabugum tarokadra hai चिंखै तौरकनी आईफोन खक्ति की वा नते इलेक्ट्रॉनिक की गैजेट है तारे पोचै खुदिमक है तारे इलेक्ट्रॉनिक की डिवाइस खुदिमक बैटरी ना रिचार्जेबल बैटरी लिथियम आयन बैटरी लिथियम फॉस्फेट हजिकांदी अनौ अनौ टेक्नोलॉजी मैम थोलकपदगी मखल मखल याम लेरेदना को अदु बैटरी हाइब पोट सिटी खोइना दुम खंगलेबा करीना सारेनो केमिकल सिंगना केमिकल रिएक्शन थोग एनर्जी निदना को माना थादोइदको अदु इलेक्ट्रिक ओइना खोइना क्या है एनर्जी दो कन्वर्ट तौरकान सिनबई वाने अदुना पोसे दुम सांगना मतम सांगना सिनरगदे दुम मागी हंथरकपसिदे दुम मसाना हंथरकनी अदुगा अमुकसु खोइगे फोन गुंबगी बैटरी सिदा खोइना फोन से लैब मतम द सुम कंपनी ना पीबनेबको हाइबनेबा खोइना दुदा याम का हेना थोइना येसलुदबगिने मागी लाइफ साइकिल अमा बैटरी अमदि पिरंगनेबको 100 टाइम 1000 टाइम्स चार्ज तौबा नत्रा 5000 टाइम्स 10000 टाइम्स हैना मसिंगम लैबनेबको अदुगी लिमिट योगदि बैटरी से दुम मागी हेल्थ से दुम लाइफ से लोइरे अदुगी मखा ताना चटखिबसु याय अदुदा लोइखिबसु याय सिने अदु एग्जांपल को अमना अदे मुकसु खैना फोन से बैटरी से चार्ज तौब मतम अखोइगी मसागी ओरिजिनल चार्जर हाइतारे मागी कंपेटेबल ओइबा चार्जर नत्तबिदा अतोपा चार्जर मखल मखल मयाम अमसु तौइदना को अदुदो तौब तारगसु खोइना थर्ड पार्टी हाइतारे अतोपा कंपनी की चार्जर ओइतारगसु मागी टेक्नोलॉजी से करम टेक्नोलॉजी नो अदैदि माउंडा मासिगी पावर से मैक्सिमम इनपुट अमसु आउटपुट क्या हाइबसे खोइ खरा मुन्ना येंगबम चंगे हाइतारे अदुना बैटरी की हुजिकी चार्जर की मतंगदो अद आई वीडियो म सेमगेन खल्ली खल्ली हाइसे अइना चार्जर अमा ऑनलाइन दगी ऑर्डर तौगेना येंगिनेबको सि ऑर्डर तौरकांदा अदुगी चार्जर दुगा लोइनाना आइसे वीडियो म सेमकेन खल्लिबने अदुगा सु फजना दुम सुगाइना दुम आई हायरकवा यानबा दुम होनरके हाइतारे लाइक नम खरबने हाय याम लाक्सले पुंग से थेंगे अदो मी मसिंग से याम वाटली हाइना आइसं आइरमबने यामबसु लाक्सले फरे मी मसिंग से ngasi je kari gino ai ngasai ta hangam ngasi harau kumai ga leiba jala manipur da kumai kai kai leidana kojik sim tamje lai harau baga so hongnara male lai harau bugum ba thabal chong bugum baga chana khra ba jala thabal loraga dik tang ni matam ngalli hongnaram giro ena khan ba ko ado kumai harau lem to male mayam se adom doile hup chana khra ba kaino live tom da yu gidre masak ko sam to na gidre mayam se phone tawra kau na phadoi jala amom toina live lak tri kai gino chang tri kai gino na number di leite tawba hoi ano do ratan ai hojiki 12 mini do ai sida laire ma si review torake ai soidana review torake ai so dum sina ini ado ma sina ai ge primary device oina dum sina damni secondary oina dum sina banina yam heavy uses to tawdi ba ko ado aduda ai na sina riba ai ge keno do da kai haini use tawbagi chang do dai do da mana ai gi kano do satisfaction do phang mangam bra haibana chingba sing do ai review ama dum semake adum yam tu na soidna magi thagaran प्रशांत किरादी राइट जस्ट किडिंग है टेक्नो गेमर्स राइट Luffy and Monkey, I don't know what you are talking about, and I don't have any idea what you are mentioning. Prasant Kiradi Techno Gamers. I don't know what exactly you are talking about. If you want me to comment and reply on your comment, then please let me know what you are. जी सॉरी भाई इसमें सॉरी की बात नहीं है अगर आपने जो क्या प्रशांत किरादी रहे टेक्नो गेमर्स इनके बारे में मुझे कोई पता नहीं है अगर आप इसके बारे में बात करना चाहते हैं तो मुझे कमेंट कर सकते हैं मैं मेरे ख्याल से इसके बारे में तो मुझे कोई जानकारी ही नहीं है बाय द वे आप कहाँ से हैं आप मेरे लाइफ में आए और कमेंट भी किए मैं आपसे जानना चाहता हूँ कि आप कहाँ से मैसेज कर रहे हैं कमेंट कर रहे हैं T20 World Cup India versus South Africa Super 8 match su
ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯃꯤ ꯈꯔꯗꯤ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯌꯥꯝꯕ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯝꯒꯅꯦꯅ ꯑꯩꯅ ꯌꯦꯡꯁꯜꯂꯨꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯛꯀꯦꯠꯀꯗꯣ ꯑꯩ ꯌꯦꯡꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯃꯦꯠꯁ ꯂꯩꯇꯦ ꯑꯗꯨ ꯑꯗꯥꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯣꯝꯗ ꯈꯔ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯩꯗꯤ ꯃꯥꯏ ꯃꯥꯒꯤ ꯄꯥꯝꯖ ꯄꯥꯝꯖꯕ ꯃꯐꯝꯂꯣꯝꯗ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯪꯁꯤꯟꯅꯈꯤꯕ ꯂꯩꯗꯅ ꯑꯃꯃꯝ ꯑꯅꯤꯅꯤ ꯍꯥꯏꯗꯣꯛꯅꯈꯤꯕꯅ ꯃꯤ ꯃꯁꯤꯡꯁꯨ ꯋꯥꯠꯄꯅꯦꯕ ꯑꯗꯨ ꯐꯥꯔ ꯊꯝꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯇꯝꯁꯦ ꯑꯀꯛꯅꯅ ꯁꯤꯗꯒꯤ ꯁꯤꯐꯧꯗꯤ ꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯃ ꯂꯩꯇꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯔꯥꯛꯄ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯥꯛꯄꯁꯤꯡ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤ ꯐꯔꯦ ꯂꯥꯛꯇꯕꯁꯤꯡꯉꯩꯅ ꯑꯃꯨꯛ ꯂꯥꯏꯞꯁꯦ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏ ꯑꯗꯨꯝ ꯌꯦꯡꯖꯔꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯀꯃꯦꯟꯁꯦ ꯇꯧꯍꯧꯗ꯭ꯔꯅꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯃꯦꯟꯗꯨ ꯑꯃꯨꯛ ꯑꯩꯅ ꯂꯥꯏꯐꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯇꯧꯔꯛꯄꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯁꯤꯗ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯔꯤ ꯍꯧꯕꯇꯁꯨ ꯉꯥꯏꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯄ ꯍꯥꯏꯗꯣ ꯁꯝꯖꯤꯒꯤ ꯁꯝꯖꯤꯔꯩꯒꯨꯝ ꯅꯥꯞꯄꯒꯤ ꯅꯥꯏꯜꯒꯨꯝ ꯅꯥ 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 ꯉꯥꯟꯖꯒꯦ ꯂꯩꯔꯥꯡꯒꯨꯝ ꯂꯩꯅꯥꯜꯂꯛꯇ ꯅꯥ 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 ꯑꯩꯁꯨ ꯉꯁꯥꯏꯗ ꯌꯦꯡꯉ ꯂꯩꯔꯨꯕ ꯑꯗꯨꯗ ꯍꯧꯕꯗꯩ ꯍꯧꯗ꯭ꯔꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ꯭ꯔꯥ ꯂꯦꯇꯦꯁ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦ ꯆꯪꯉꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯇꯩꯗꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯈꯔꯗꯤ ꯆꯠꯂꯝꯒꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤ ꯂꯣꯏꯅꯃꯛꯇ ꯆꯠꯇ꯭ꯔꯁꯨ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯒꯤ ꯆꯥꯡꯁꯤꯗꯤ ꯁꯨꯡꯆꯠ ꯆꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ ꯃꯤ ꯇꯔꯥ ꯐꯥꯅ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯋꯥꯈꯟꯗ ꯑꯗꯣ ꯑꯃ ꯑꯅꯤꯗꯅ ꯆꯠꯂꯒ ꯃꯌꯥꯝ ꯑꯇꯩꯗꯅ ꯆꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯁꯤꯁꯨ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯒꯤ ꯉꯁꯤ ꯈꯛꯇꯪ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯁꯤꯁꯨ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯜꯒꯣꯔꯤꯊꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯒꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯂꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯥꯕꯤꯔꯒꯗꯤ ꯃꯤ 1,000,000 ꯑꯗꯨꯝ ꯌꯦꯡꯒꯗꯕꯅꯦꯕ ꯑꯦꯠꯂꯤꯁ ꯀꯣ ꯃꯤ 500 ꯆꯅꯤ ꯆꯥꯇ꯭ꯔꯨꯛꯇꯤ ꯑꯗꯨꯝ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯨ ꯂꯥꯛꯇꯦ ꯍꯥꯏꯁꯤꯅꯦ ꯌꯦꯡꯉꯣ ꯑꯁꯤꯐꯧꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯂꯥꯏꯛ ꯊꯥꯔꯝꯒꯅꯦꯅ ꯆꯪꯉꯛꯏꯅꯦꯕ ꯑꯗꯣ ꯁꯨꯝ ꯌꯦꯡꯈꯤꯕ ꯃꯤꯅ ꯈꯪꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯗꯤ ꯂꯩꯕ ꯉꯁꯤꯐꯥꯎ ꯂꯥꯏꯚ ꯊꯥꯏ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯀ ꯊꯥꯟꯖꯜꯂꯗꯤ ꯉꯥꯟꯊꯣꯛꯑꯦ ꯀꯔꯝꯕ ꯂꯥꯏꯠ ꯃꯥꯟꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯠ ꯑꯩꯅ ꯊꯥꯜꯂꯛꯏ ꯂꯥꯏꯠꯁꯦ ꯀꯔꯤ ꯂꯥꯏꯔꯤꯛ ꯃꯥꯟꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏꯗ ꯉꯥꯟꯊꯣꯛꯄꯩ ꯋꯥꯅꯤ ꯑꯩ ꯃꯤꯠꯁꯤꯗ ꯂꯣꯏ ꯊꯛꯆꯜꯂꯕꯅꯤ ꯌꯦꯡꯐꯝ ꯈꯪꯗꯦ ꯃꯤꯠꯇ ꯗꯥꯏꯔꯦꯛ ꯄꯥꯜꯂꯕꯅꯤꯅ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅꯒ ꯊꯥꯜꯂꯗꯤ ꯈꯔ ꯐꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯁꯣꯝ ꯁꯥꯏꯠꯇꯒꯤ ꯁꯤꯁꯨ ꯃꯤꯠꯇ ꯑꯅꯣꯛꯇ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯆꯞꯇꯤ ꯆꯥꯔꯦ ꯑꯗꯨ ꯃꯤꯠꯇꯗꯤ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯁꯨ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯁꯨ ꯌꯥꯗꯦ ꯃꯊꯛꯇꯒꯤ ꯊꯥꯡꯊꯔꯛꯑꯒꯗꯤ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯊꯥꯜꯂꯛꯑꯒꯗꯤ ꯆꯞ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯄꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣ ꯂꯥꯏꯠꯀ ꯂꯩꯗꯥꯏꯅꯦ ꯗꯤꯐ꯭ꯌꯨꯖꯔꯒ ꯌꯥꯎꯕꯗꯣ ꯑꯗꯨꯝꯕꯗꯣ ꯄꯥꯜꯂꯒ ꯊꯝꯃꯒꯗꯤ ꯅꯩꯒꯗꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝꯕ ꯂꯩꯕ ꯉꯝꯕꯒꯤ ꯕꯖꯦꯠꯇꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯀꯔꯝꯕ ꯂꯥꯏꯠ ꯃꯥꯟꯒꯦ ꯃꯌꯥꯝ ꯑꯩꯅ ꯊꯥꯜꯂꯤ ꯂꯥꯏꯠꯁꯦ ꯀꯔꯝꯕ ꯃꯥꯜꯂꯤ ꯀꯃꯦꯟ ꯇꯧꯁꯤꯜꯂꯣ ꯑꯗꯨꯝ ꯃꯨꯠꯊꯠꯂꯗꯕꯅꯤꯀꯣ ꯂꯥꯏꯠꯁꯦ ꯊꯥꯜꯂꯤ ꯑꯁꯤ ꯎꯗꯤ ꯎꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠꯇꯤ ꯎꯔꯝꯃꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯈꯪꯉꯝꯅꯤ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ ꯈꯔ ꯉꯥꯟꯊꯣꯛꯍꯜꯂꯛꯀꯦ ꯃꯣꯏꯅ ꯖꯣꯅꯤ ꯑꯩ ꯂꯥꯛꯏ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯂꯥꯏꯠ ꯃꯨꯠꯊꯠꯈ꯭ꯔꯦ ꯖꯣꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯦ ꯁꯤ ꯑꯩꯒꯤ ꯂꯥꯏꯠꯇ ꯁꯨꯃꯥꯏꯅ ꯃꯥꯏꯗ ꯑꯃ ꯊꯥꯜꯂꯤꯁꯦ ꯀꯔꯝꯕ ꯂꯥꯏꯠ ꯃꯥꯜꯂꯤ ꯀꯔꯤ ꯄꯣꯠ ꯃꯥꯜꯂꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯈꯪꯉꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯂꯥꯛꯑꯦꯅ ꯆꯣꯡꯁꯜꯂꯛꯏꯗꯣ ꯖꯣꯅꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯑꯃ ꯊꯥꯜꯂꯒ ꯊꯝꯃꯗꯤꯀꯣ ꯑꯁ ꯁꯛꯀꯁꯦ ꯐꯖꯗꯧ ꯃꯥꯜꯂꯦꯅꯦ
ꯏꯅꯥꯎꯗ ꯅꯨꯡꯉꯥꯏꯕ ꯌꯦꯡꯉ ꯑꯗꯨꯝ ꯇꯧꯗ ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯏꯌꯥꯝꯕ ꯑꯗꯨ ꯁꯨꯝ ꯀꯩꯅꯣꯅꯤꯗ ꯑꯩ ꯊꯥꯟꯗꯧ ꯅꯠꯇꯦꯗ ꯁꯨꯝ ꯄꯥꯏꯔꯝꯕꯗꯨꯗ ꯈꯨꯠꯇ ꯇꯧ ꯊꯥꯟꯕꯗ ꯁꯤ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯠ ꯑꯃ ꯊꯥꯜꯂꯒ ꯂꯥꯏꯠꯀ ꯊꯥꯔꯗꯤ ꯈꯔ ꯍꯦꯟꯅ ꯁꯛꯀꯁꯦ ꯉꯥꯟꯊꯣꯛꯀꯅꯤ ꯑꯩꯒꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯀꯨꯆꯨ ꯈꯔ ꯃꯝꯃꯤꯁꯦ ꯃꯌꯥꯝꯅ ꯎꯅꯦꯅ ꯈꯟꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯁꯤ ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯊꯥꯜꯂꯩꯔꯗꯤ ꯃꯤꯠꯇ ꯗꯥꯏꯔꯦꯛ ꯄꯥꯜꯂꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯂꯥꯏꯠꯁꯦ ꯀꯔꯝꯕ ꯂꯥꯏꯠ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦꯅ ꯑꯩ ꯁꯨꯝ ꯒꯦꯁ ꯇꯧ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯉꯝꯗꯧꯗꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯏ ꯄꯣꯠꯄꯨ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯎꯕꯁꯨ ꯅꯠꯇꯦ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯎꯠꯂꯛꯀꯦꯕ ꯀꯔꯤ ꯃꯥꯟꯒꯦ ꯌꯦꯡꯉꯣ ꯂꯥꯏꯠꯇꯣ ꯀꯔꯝꯕ ꯂꯥꯏꯠ ꯃꯥꯟꯒꯦ ꯌꯦꯡꯉꯣ ꯈꯪꯗꯦꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯗꯣ ꯀꯥꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡ ꯅꯠꯇꯦ ꯖꯣꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯩ ꯋꯥꯔꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯀꯦꯖꯨꯋꯦꯜ ꯇꯣꯛꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡ ꯋꯥꯔꯤ ꯅꯣꯡꯃꯇꯕꯨ ꯁꯥꯟꯅꯗꯦ ꯅꯪꯅ ꯀꯥꯏꯗꯩ ꯂꯥꯏꯔꯤꯛꯅꯣ ꯄꯨꯁꯜꯂꯛꯏꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤꯗꯤ ꯇꯧꯗ꯭ꯔꯦ ꯀꯨꯏꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕ 2013ꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈ꯭ꯔꯦ ꯀꯌꯥ ꯀꯨꯏꯔꯦ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛꯀ ꯃꯁꯛ ꯎꯈꯤꯗꯕ ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯥꯟꯅꯕꯅꯤ ꯀꯔꯝꯕ ꯂꯥꯏꯠꯅꯣꯅ ꯑꯩꯅ ꯍꯪꯉꯤꯗꯨꯅ ꯀꯔꯤ ꯂꯥꯏꯠ ꯃꯥꯟꯒꯦꯅ ꯂꯥꯏꯠ ꯅꯠꯇꯦ ꯏꯁꯄꯤꯀꯔꯗꯣ ꯑꯁꯤꯒꯤ ꯏꯁꯄꯤꯀꯔ ꯃꯆꯥꯗꯣ ꯑꯩꯅ ꯑꯟꯕꯣꯛꯁꯤꯡꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯏꯁꯄꯤꯀꯔ ꯃꯆꯥꯗꯨꯅꯦ ꯃꯥꯒꯤ ꯂꯥꯏꯠ ꯌꯥꯎꯕꯗꯣ ꯁꯤꯒꯤ ꯂꯥꯏꯠ ꯌꯥꯎꯕꯁꯦ ꯑꯩꯅ ꯁꯨꯝ ꯃꯦꯠꯂꯒ ꯊꯥꯟꯕ ꯁꯨꯃꯥꯏꯅ ꯊꯥꯟꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯥꯟꯕ ꯀꯥꯟꯗꯨꯗ ꯁꯛꯀꯁꯦ ꯈꯔ ꯉꯧꯊꯣꯛꯄ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯝꯈ꯭ꯔꯕ ꯀꯨꯆꯨꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤ ꯁꯨꯝꯕ ꯂꯥꯏꯠ ꯑꯃ ꯊꯥꯜꯂꯒ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯁꯨꯝ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯖꯣꯅꯤ ꯅꯪꯅ ꯀꯥꯏꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯦ ꯑꯩ ꯑꯃꯨꯛ ꯏꯀꯥꯏꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯃꯨꯊꯠꯂꯒꯦ ꯑꯩ ꯂꯥꯏꯠꯁꯦ ꯃꯨꯊꯠꯂꯒꯦ ꯑꯃꯛ ꯍꯪꯖꯒꯦꯕꯨ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔꯁꯦ ꯃꯤꯅ ꯌꯥꯝ ꯇꯣꯏꯅ ꯋꯥꯏꯕ ꯃꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗ ꯑꯁꯨꯝ ꯑꯃꯨꯛ ꯇꯧꯕ ꯃꯇꯝꯗ ꯕꯦꯇ꯭ꯔꯤ ꯁꯣꯛꯀꯗ꯭ꯔꯥ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯅꯪꯒꯤ ꯐꯣꯟꯗꯨꯗꯗꯤ ꯀꯌꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯋꯥꯏꯔ ꯁꯤꯖꯤꯟꯅꯩꯕꯗꯣ ꯃꯣꯏꯒꯤ ꯐꯣꯟꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯆꯥꯔꯖꯤꯡ ꯀꯩꯅꯣꯗꯣ ꯃꯥꯟꯅꯗ꯭ꯔꯒꯗꯤꯀꯣ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯅꯪꯉꯣꯟꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯆꯥꯔꯖ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯗꯅꯤꯀꯣ ꯃꯔꯤꯗꯣ ꯁꯣꯛꯂꯛꯏ ꯇꯠꯂꯛꯏ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨ ꯃꯉꯥꯏ ꯅꯉꯣꯟꯗ ꯃꯥꯡꯖꯕ ꯍꯥꯏꯕꯕꯨ ꯅꯉꯣꯟꯗꯗꯤ ꯊꯣꯏꯅ ꯃꯥꯡꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯖꯣꯅꯤꯅ ꯑꯣ ꯍꯥꯏꯅ ꯀꯩꯅꯣ ꯅꯣꯏ ꯋꯥꯔꯤꯁꯤ ꯂꯥꯏꯔꯤꯛꯀꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯧꯔꯤ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩꯗ ꯎꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁ ꯌꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯝꯅꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯕꯨꯠ ꯇꯝꯅꯕꯗ ꯑꯗꯨ ꯂꯥꯏꯠꯇꯨ ꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏ ꯂꯥꯏꯠ ꯁꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯀꯥꯟꯅꯩ ꯖꯣꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅꯅꯦ ꯀꯥ ꯃꯅꯨꯡꯁꯤꯗꯅꯦ ꯏꯁꯄꯤꯀꯔꯁꯦ ꯏꯁꯩ ꯊꯥꯔꯒ ꯇꯥꯕꯁꯦ ꯏꯁꯩꯁꯦ ꯇꯤꯈꯠꯇꯅ ꯂꯩꯈꯠꯂꯒ ꯊꯥꯔꯒ ꯇꯥꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯕꯀꯣ ꯊꯪꯅꯕꯁꯨ ꯈꯔ ꯈꯟꯗ ꯌꯥꯗꯦꯗꯅꯀꯣ ꯑꯗꯩꯗꯤ ꯑꯩ ꯏꯇꯣꯝꯇ ꯀꯥ ꯃꯅꯨꯡꯗ ꯇꯥꯕꯒꯤꯗꯤ ꯃꯁꯤ ꯄꯨꯔꯥ ꯄꯔꯐꯦꯛ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯁꯥꯎꯟ ꯍꯧꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯕꯦꯁꯄꯨꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯣ ꯏꯁꯄꯤꯀꯔꯁꯨ ꯑꯣꯏ ꯌꯥꯔꯦ ꯀꯣ ꯂꯥꯏꯠꯁꯨ ꯊꯥꯟ ꯌꯥꯔꯦ ꯁꯤ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯗꯨꯝ ꯑꯩ ꯄꯣꯀꯦꯠꯇ ꯍꯥꯞꯄ ꯆꯠꯂꯒ ꯇꯣꯔꯁ ꯂꯥꯏꯠ ꯑꯣꯏꯅꯒ ꯂꯩꯗꯅꯀꯣ ꯑꯃꯝꯕꯗ ꯃꯩꯒ ꯃꯨꯠꯈꯤꯕ ꯈꯣꯠꯈꯤꯕꯗ ꯑꯗꯨꯝ ꯂꯥꯏꯠ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯏꯠ ꯑꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯂꯥꯏꯠ ꯊꯥꯔꯤꯉꯩꯗ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯁꯤꯅ ꯊꯥꯟꯕꯗꯣ ꯁꯤꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯡꯉꯒꯀꯣ ꯀꯣꯝꯄꯦꯛ ꯑꯣꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯤꯡꯛ ꯍꯥꯞꯈꯤꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯃꯁꯤꯒꯤ ꯂꯤꯡꯛꯇꯣ ꯑꯦꯃꯥꯖꯣꯟꯗ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯂꯨꯄꯥ 1,450 ꯄꯤꯕꯅꯦ ꯄꯤꯛꯈ꯭ꯔꯁꯤꯗ ꯂꯨꯄꯥ 1,450ꯅꯤꯀꯣ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤ 1,450 ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯋꯔꯇꯤꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯗꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯇꯥꯕ ꯈꯣꯠꯄꯗꯒ ꯄꯥꯛꯀ ꯀꯥꯏꯗꯧꯕ ꯄꯣꯠꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯁꯨ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯗꯣ ꯑꯩꯅ ꯏꯁꯤꯡꯗ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯀꯟꯚꯔꯁꯟ ꯏꯁꯤꯡꯒ ꯖꯣꯔꯣ ꯍꯩꯖꯤꯟꯗꯅ ꯇꯧꯕꯗꯣ ꯀꯩꯝ ꯇꯧꯗꯦꯕꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯗ꯭ꯌꯨꯔꯦꯕꯤꯂꯤꯇꯤꯗꯤ ꯈꯔ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ 1,450ꯁꯦ ꯈꯤꯇꯪꯕꯨꯗꯤ ꯃꯃꯜ ꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯁꯨ 1,100 ꯆꯍꯨꯝ ꯐꯥꯎꯗ ꯃꯦꯛꯁꯤꯃꯝ ꯀꯣ ꯑꯗꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯒꯗꯤ ꯆꯞ ꯆꯥꯒꯗꯕꯅꯦ ꯑꯗꯣ ꯈꯤꯇꯪ ꯇꯥꯡꯉꯁꯨ ꯇꯥꯡꯉ ꯑꯣꯐꯔ ꯃꯇꯝ ꯉꯥꯏꯔꯒꯗꯤ ꯍꯣꯡꯗꯔꯛꯄꯁꯨ ꯌꯥꯏ 1,100 ꯆꯍꯨꯝ ꯑꯗꯨꯋꯥꯏꯗ ꯐꯪꯉꯛꯄꯁꯨ ꯌꯥꯏ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯃꯇꯝꯗ ꯃꯇꯝꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗꯅꯀꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯁꯤꯖꯤꯟꯅꯒꯦ ꯊꯥ 5 ꯇꯔꯨꯛ ꯉꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯇꯜꯂꯦꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯈꯩꯗꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯍꯟꯗꯛꯀꯤ ꯏꯃꯣꯏꯅꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯐꯤꯁꯇꯒ ꯀꯩꯀꯩ ꯆꯥꯏ ꯀꯥꯏꯅ ꯄꯤꯔꯛꯄꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯁꯨꯝ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒꯤꯗꯣ ꯑꯩꯁꯦ
ꯆꯦꯅꯦꯜꯗꯨꯗ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯂꯥꯛꯑꯦꯗꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯐꯥꯎꯗ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗꯕꯁꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯅꯤꯡꯗꯕ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯎꯠꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯤꯇꯪ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯗꯣ ꯑꯗꯨꯝ ꯑꯩ ꯊꯕꯛ ꯆꯠꯂꯤ ꯈꯣꯠꯂꯤ ꯊꯕꯛ ꯑꯗꯨꯒꯤ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯗꯣ ꯑꯩ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤ ꯊꯝꯒꯦꯅ ꯇꯧꯕꯗꯨꯗ ꯑꯗꯨꯅ ꯊꯕꯛ ꯆꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯣ ꯆꯥꯡ ꯅꯥꯏꯅ ꯁꯤꯗꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯑꯃꯗꯨ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯃꯗꯤ ꯊꯥꯒꯠꯀꯦꯅ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯅꯝꯕ ꯍꯧꯒꯠꯂꯀꯥꯟꯗ ꯃꯇꯦꯛ ꯑꯃ ꯅꯝꯕ ꯍꯧꯒꯠꯂꯀꯥꯟꯗ ꯂꯣꯏꯁꯟꯗꯕꯤ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣꯝꯗꯁꯨ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯁꯨ ꯁꯦꯝꯅꯤꯡꯕ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯑꯩ ꯁꯦꯝꯃꯛꯄ ꯌꯥꯅꯕ ꯑꯩ ꯍꯣꯠꯅꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯞꯁꯤꯗ ꯌꯦꯡꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯒ ꯊꯝꯕꯤꯔꯣ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯆꯥꯡ ꯅꯥꯏꯅꯗꯤ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯨꯗꯗꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯂꯜꯂꯅ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯗꯤꯑꯣ ꯀꯥꯡꯕ ꯇꯥꯏꯃꯤꯡꯗ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯗꯅꯀꯣ ꯑꯗꯣꯝꯗ ꯂꯣꯏꯊꯠꯂꯛꯄꯗ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯁꯔꯛ ꯁꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯆꯠꯄꯗꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯗꯅ ꯕ꯭ꯂꯨꯇꯨꯠ ꯍꯦꯠꯁꯦꯠꯀꯨꯝꯕ ꯀꯔꯤ ꯀꯔꯤ ꯁꯨꯝꯕꯁꯦ ꯄꯨꯔ ꯆꯠꯇ꯭ꯔꯕꯅꯤꯅꯅꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯗ ꯈꯛꯇꯪ ꯅꯝꯃꯦ ꯐꯣꯟꯒꯤ ꯀꯩꯅꯣꯗꯨꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯇ ꯅꯝꯃꯦ ꯑꯗꯨꯅ ꯅꯥꯀꯟꯒꯤ ꯁꯥꯎꯠꯀꯤ ꯅꯣꯏꯁ ꯁꯥꯏꯠꯀꯤ ꯅꯣꯏꯁ ꯃꯌꯥꯝꯗꯨꯁꯨ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯁꯨꯝꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯡꯗ ꯂꯥꯡꯉꯤꯉꯩꯁꯦ ꯑꯝꯇ ꯇꯥꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯈꯜꯂꯒ ꯆꯠꯄꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯎꯗꯕꯅꯤꯅ ꯏꯀ꯭ꯋꯤꯞꯃꯦꯟꯗꯣ ꯁꯨꯗꯕꯅꯤꯅ ꯁꯨꯝ ꯁꯦꯝꯕꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯁꯦꯝꯗꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧ ꯌꯥꯒꯦꯗꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯥꯏꯚꯁꯤ ꯀꯨꯏꯅꯁꯨ ꯊꯥꯔꯣꯏꯒꯦ ꯄꯨꯡ 10 ꯇꯥꯔꯦ 10 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯟꯒꯦ ꯀꯨꯏꯅ ꯐꯝꯕꯁꯦ ꯁꯨꯝꯇ ꯐꯝꯃꯒ ꯂꯩꯔꯕꯅꯤꯅꯅꯦꯀꯣ ꯐꯝꯅꯇ ꯂꯩꯕꯒꯤ ꯋꯥꯕꯗꯣ ꯏꯁꯥꯁꯦ ꯐꯝꯍꯟꯕꯩ ꯋꯥꯕꯗꯣ ꯇꯧꯔꯦꯕ ꯌꯨꯝꯗ ꯂꯩꯔꯦ ꯐꯝꯃꯤ ꯊꯕꯛ ꯆꯠꯂꯤ ꯐꯝꯃꯤ ꯑꯃꯗ ꯆꯠꯂꯦ ꯐꯝꯃꯤ ꯐꯝꯕꯁꯦ ꯑꯋꯥꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯐꯝꯕꯁꯦ ꯇꯟꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯝꯗꯕꯗꯤ ꯌꯥꯗꯦ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯐꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯐꯝꯃ ꯂꯩꯁꯜꯂꯛꯄꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯩꯗꯤ ꯁꯤ ꯌꯥꯡꯂꯦꯟ ꯃꯔꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯥꯕꯗꯣ ꯀꯟꯅ ꯇꯧꯈꯠꯂꯛꯑꯦꯕ ꯀꯩꯁꯅꯥꯝ ꯄ꯭ꯔꯦꯃꯤ ꯗꯦꯕꯤ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯍꯥꯏꯌꯦ ꯑꯩ ꯃꯤꯡꯁꯤꯗꯤ ꯑꯩ ꯇꯥꯈ꯭ꯔꯒꯨꯝ ꯎꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯈꯤꯕ ꯃꯃꯥꯡꯗꯁꯨ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯅ ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯩ ꯇꯧꯔꯛꯏꯁꯤꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯔꯣꯕ꯭ꯂꯣꯛꯁꯅꯦ ꯍꯥꯏ ꯔꯣꯕ꯭ꯂꯣꯛꯁ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ ꯔꯣꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡꯅꯤꯀꯣ ꯃꯥꯁꯦ ꯃꯥꯏ ꯀꯃꯦꯟ ꯇꯧꯕꯁꯦ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯃꯌꯥꯝꯁꯦ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯔꯣꯕ꯭ꯂꯣꯛꯁ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯕ ꯑꯃ ꯅꯣꯏ ꯅꯇꯩꯃꯒ ꯑꯗꯨꯅꯅꯤ ꯍꯥꯏꯔꯦ ꯑꯣ ꯏꯇꯩꯃꯁꯨ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯈꯔ ꯈꯔ ꯍꯦꯛ ꯌꯦꯡꯍꯟꯕꯤꯌꯨ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯐꯣꯟ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯧ ꯂꯩꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯣ ꯈꯪꯅꯕꯀꯣ ꯑꯗꯨꯝ ꯂꯩꯗꯅ ꯁꯛꯈꯪ ꯑꯩꯅ ꯎꯗ꯭ꯔꯒꯁꯨ ꯑꯩꯕꯨꯗꯤ ꯎꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯏꯠꯁ ꯔꯤꯌꯦꯜ ꯃꯥꯏ ꯐꯦꯁ ꯑꯣꯀꯦ ꯃꯥꯏ ꯔꯤꯌꯦꯜ ꯐꯦꯁ ꯑꯣꯀꯦ ꯔꯣꯕ꯭ꯂꯣꯛꯁꯀꯤ ꯃꯁꯛꯁꯦ ꯁꯤꯗ ꯎꯔꯦ ꯑꯗꯣ ꯌꯥꯝ ꯄꯤꯛꯅ ꯗꯤꯄꯤꯗ ꯎꯕꯅꯤꯅ ꯌꯥꯝ ꯁꯦꯡꯅ ꯆꯥꯎꯅꯗꯤ ꯎꯗ꯭ꯔꯦꯀꯣ ꯑꯗꯨ ꯔꯣꯕ꯭ꯂꯣꯛꯁꯦ ꯑꯩꯁꯨ ꯌꯦꯡꯉꯤꯅꯦ ꯃꯨꯟꯅ ꯑꯣꯀꯦ ꯁꯝꯒꯁꯦ ꯈꯔ ꯌꯣ ꯇꯧꯈꯥꯏꯕꯤ ꯃꯆꯨꯒ ꯁꯪꯒꯥꯏꯕꯤ ꯇꯧꯕ ꯃꯥꯜꯂꯦ ꯑꯉꯧꯕꯔ ꯀꯩꯅꯣ ꯁꯪꯖꯟꯕꯤꯒ ꯇꯧꯗꯅ ꯑꯉꯧꯕ ꯁꯪꯖꯟꯕꯒ ꯄꯥꯝꯅꯨꯗ ꯔꯣꯕ꯭ꯂꯣꯛꯁ ꯍꯌꯦꯡ ꯆꯍꯤ ꯌꯥꯝꯃꯒ ꯑꯍꯟ ꯑꯣꯏꯔꯒ ꯂꯣꯏ ꯉꯧꯈꯠꯂꯛꯑꯀꯥꯟꯗ ꯃꯨꯍꯟꯅꯤꯡꯉꯛꯄꯅ ꯑꯃꯨꯛ ꯈꯥꯡꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯃꯇꯝ ꯂꯩꯉꯩꯗ ꯑꯗꯨꯝ ꯃꯨꯖꯔꯁꯅꯨ ꯍꯌꯦꯡ ꯃꯇꯝ ꯂꯩꯔꯒ ꯃꯥꯏꯅ ꯉꯧꯖꯔꯛꯆꯅꯤ ꯑꯉꯧꯕꯒ ꯁꯪꯖꯟꯕꯤꯒꯗ ꯇꯧꯕ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯎꯕꯗ ꯈꯔ ꯔꯣꯕ꯭ꯂꯣꯛꯁꯦ ꯈꯔ ꯈꯤꯇꯪ ꯅꯩꯈꯥꯏꯕꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯀꯥꯡꯕꯨꯔ ꯈꯪꯗꯦꯅꯦ ꯁꯤ ꯇꯧꯕꯗꯣ ꯌꯣꯒ ꯇꯧꯕꯗꯣ
ꯃꯥꯗꯤ ꯋꯥꯔꯤ ꯇꯥꯕꯗ ꯉꯥꯎꯕ ꯀꯥꯡꯕꯨꯅꯤ ꯀꯟꯅ ꯇꯧꯔꯤ ꯋꯥꯔꯤ ꯃꯆꯥ ꯍꯣꯏ ꯋꯥꯔꯤ ꯊꯥꯔꯒ ꯁꯨꯝ ꯇꯥꯔꯒ ꯇꯨꯝꯕꯒꯁꯨ ꯂꯩ ꯀꯥꯡꯕꯨꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯥꯎꯁꯨꯝꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯏꯕꯣꯛ ꯏꯄꯨꯅꯒ ꯇꯨꯝꯃꯝꯗꯥꯏꯗꯒ ꯀꯧꯁꯜꯂꯒ ꯃꯣꯏ ꯐꯃꯨꯡ ꯃꯅꯥꯛꯇꯒ ꯀꯧꯁꯜꯂꯀꯥꯟꯗꯒ ꯋꯥꯔꯤꯒ ꯂꯤꯕꯤꯕꯗꯣ ꯇꯨꯝꯈꯤꯕꯒ ꯈꯪꯍꯧꯗꯗꯣ ꯋꯥꯔꯤ ꯃꯇꯠꯇꯨꯗ ꯑꯩꯅ ꯇꯥꯍꯧꯕ ꯇꯟꯖꯥꯗꯨꯗ ꯂꯣꯏ ꯇꯨꯝꯈ꯭ꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯉꯔꯥꯡ ꯂꯤꯕꯤꯌꯨ ꯑꯗꯨꯗ ꯂꯤꯕꯤꯌꯨ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯃꯨꯛ ꯇꯥꯈꯤ ꯇꯥꯔꯗꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯥꯔꯒ ꯇꯥꯔꯗꯤ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗꯕꯗ ꯂꯩ ꯌꯥꯗꯕ ꯑꯗꯩꯗꯤ ꯊꯕꯛꯀ ꯁꯨꯔꯁꯨ ꯆꯥꯛꯇꯕꯨ ꯊꯣꯡꯉꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯅꯥꯄꯤꯗꯕꯨ ꯊꯥꯔꯁꯨ ꯐꯣꯏꯔꯁꯨ ꯂꯩꯗꯅꯀꯣ ꯋꯥꯔꯤ ꯊꯥꯔꯒ ꯇꯥꯔꯒ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯁꯦ ꯃꯁꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯀꯩꯅꯣꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯅꯅꯦ ꯔꯦꯗꯤꯑꯣ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯝꯁꯦ ꯇꯥꯟꯅꯗꯕꯅꯤꯅ ꯐꯣꯟꯁꯤꯅ ꯔꯦꯗꯤꯑꯣꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄ꯭ꯔꯣꯒꯥꯝ ꯃꯥꯅ ꯃꯥꯅ ꯇꯥꯅꯤꯡꯕ ꯄ꯭ꯔꯣꯒꯥꯝꯁꯤꯡꯗꯣ ꯑꯗꯨꯅꯦꯕ ꯇꯧꯅꯩꯁꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯃꯨꯛ ꯄꯨꯛ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯔꯤ ꯔꯣꯕ꯭ꯂꯣꯛꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ꯭ꯔꯥ ꯆꯦꯅꯦꯜ ꯍꯥꯡꯉꯤ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯔꯣꯕ꯭ꯂꯣꯛꯁꯀꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯗꯦꯅ ꯋꯥꯔꯧꯔꯦ ꯃꯌꯥꯝ ꯄꯨꯛ ꯐꯠꯇꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯊꯦꯡꯅꯔꯗꯤ ꯁꯣꯏ ꯌꯦꯡꯉꯛꯀꯗꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯁꯦꯝꯖꯤꯜꯂꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯛꯁꯅꯤ ꯌꯦꯁ ꯍꯥꯏꯔꯦ ꯋꯥꯏ ꯏ ꯑꯦꯁ ꯌꯦꯁ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯍꯥꯏꯌꯦ ꯄ꯭ꯂꯤꯖ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯉꯛꯑꯗꯕꯅꯤꯀꯣ ꯅꯪꯅ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯕꯨ ꯊꯦꯡꯅꯔꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯛꯑꯗꯕꯅꯤ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯔꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯀꯃꯦꯟꯒꯁꯨ ꯇꯧꯁꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯐꯖ ꯐꯖꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯊꯥꯖꯤꯜꯂꯨ ꯔꯣꯕ꯭ꯂꯣꯛꯁ ꯍꯥꯏꯁꯤꯅꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯁꯤꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩ ꯑꯗꯨꯝ ꯀꯥꯎꯔꯔꯣꯏ ꯔꯣꯕ꯭ꯂꯣꯛꯁ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯗꯕꯅꯤ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯇꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯦꯅ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯗꯕꯅꯦ ꯑꯩꯁꯨ ꯇꯨꯝꯃꯝꯗꯥꯏꯗ ꯇꯥꯏ 20 ꯃꯤꯅꯠ 30 ꯃꯤꯅꯠꯁꯇꯤ ꯑꯣꯐ ꯊꯝꯃꯒ ꯋꯥꯔꯤ ꯇꯥꯏ ꯍꯥꯏꯌꯦ ꯑꯗꯨꯝ ꯍꯣꯏ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯇꯥꯕ ꯅꯠꯇ꯭ꯔꯁꯨꯀꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯇꯥꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯒ ꯇꯨꯝꯕꯗꯤ ꯑꯩ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯕ ꯃ꯭ꯌꯨꯖꯤꯛ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯏꯪꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯔꯤꯐ꯭ꯔꯦꯁ ꯇꯧꯕ ꯅꯦꯆꯔꯒꯤ ꯁꯥꯎꯟꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕꯁꯦ ꯊꯥꯕꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯇꯧꯗꯦ ꯑꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛꯀ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯇꯨꯝꯒꯦꯗꯤ ꯈꯜꯂꯒ ꯇꯨꯝꯅꯕꯗꯤ ꯍꯣꯠꯅꯔꯒ ꯉꯝꯃꯛꯇ꯭ꯔꯕ ꯀꯥꯟꯗꯒ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯩꯕꯅꯦ ꯍꯥꯏꯔꯤ ꯑꯝꯇ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯃꯁꯤꯀꯣ ꯃꯌꯥꯝ ꯅꯩꯕ ꯌꯥꯝ ꯅꯩꯕ ꯑꯉꯥꯡꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯩ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯝꯇꯪ ꯌꯦꯡꯉ ꯈꯪꯅꯤ ꯑꯩꯁꯨ ꯑꯝꯇꯪ ꯇꯟꯖꯥ ꯆꯥꯕꯗ ꯊꯦꯡꯅꯔꯗꯤ ꯌꯦꯡꯁꯜꯂꯛꯀꯦ ꯑꯗꯣ ꯇꯟꯖꯥꯁꯤꯗꯤ ꯏꯆꯥ ꯆꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯇꯧ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯏꯚ ꯊꯥ ꯂꯩꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯌꯦꯡꯗꯣꯏꯁꯦ ꯌꯦꯡꯗꯤ ꯌꯦꯡꯉꯅꯤ ꯁꯣꯏꯗꯅ ꯔꯣꯕ꯭ꯂꯣꯛꯁ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯩꯒꯤ ꯀꯃꯦꯟ ꯑꯃꯗꯤ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯤ ꯃꯌꯥꯝ ꯍꯥꯏꯌꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕ ꯌꯥꯏ ꯊꯦꯡꯅꯔꯒꯗꯤꯀꯣ ꯂꯥꯏꯠꯁꯦ ꯑꯃꯨꯛ ꯊꯠꯂꯒꯦ ꯃꯤꯠꯇ ꯑꯃꯨꯛ ꯄꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯀꯥꯎꯔꯦ ꯉꯁꯤꯁꯨ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯒꯦ ꯈꯜꯂꯝꯕꯅꯦ ꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯗꯤ ꯑꯩ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯂꯣꯒꯏꯟ ꯇꯧꯗꯦ ꯁꯦ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯤꯌꯦ ꯄ꯭ꯔꯣꯃꯤꯁꯀ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯖꯔꯛꯑꯗꯕꯅꯤꯀꯣ ꯄ꯭ꯔꯣꯃꯤꯁꯀ ꯍꯥꯏꯅꯗ꯭ꯔꯁꯨ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯅꯕꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯃꯨꯛ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯟꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯁꯦ ꯂꯣꯒꯏꯟ ꯇꯧꯔꯒ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯁꯤꯗ ꯂꯥꯏꯚ ꯊꯥꯔꯕ ꯌꯨꯇ꯭ꯌꯨꯕꯇ ꯍꯌꯦꯡ ꯑꯩꯅ ꯑꯁꯤꯒꯤ ꯐꯣꯟ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗꯅ ꯑꯃꯨꯛ ꯐꯦꯁꯕꯨꯛ ꯊꯥꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦ ꯑꯗꯣ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯌꯦꯡ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯤꯒꯦ ꯀꯔꯤ ꯀꯔꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯅꯔꯤꯒꯦ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯒꯠꯂꯛꯄꯒꯤ ꯆꯥꯕ ꯌꯥꯗꯕꯤꯒꯗꯣ ꯇꯧꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯑꯩꯗꯤ ꯎꯁꯨ ꯎꯗ꯭ꯔꯤ ꯃꯥ ꯀꯃꯥꯏꯅ ꯊꯥꯕꯅꯣ ꯔꯣꯕ꯭ꯂꯣꯛꯁ ꯑꯝꯇ ꯍꯥꯏꯖꯤꯟꯈ꯭ꯔꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯆꯦꯅꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯣ ꯀꯔꯤꯃꯥꯏꯅ ꯂꯩꯕꯅꯣ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯥꯏꯖꯤꯟꯈ꯭ꯔꯣ ꯅꯪꯒꯤꯗꯣ ꯉꯥ ꯍꯥꯏꯔꯤꯌꯦ ꯉꯥ ꯆꯥꯏ ꯍꯥꯏ ꯃꯥꯗꯤ ꯑꯍꯥꯎꯕ ꯆꯥꯔꯝꯃꯦ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯔꯤꯒꯦ
ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯒꯠꯂꯛꯑꯕꯅꯤꯀꯣ ꯐꯥꯏꯔꯦꯟꯒꯤ ꯂꯝꯇꯥ ꯌꯧꯔꯛꯑꯕꯅꯤꯅ ꯂꯝꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯐꯩꯔꯦꯟ ꯂꯝꯇꯥꯒꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯁꯥꯕ ꯍꯧꯒꯠꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯝꯒꯗꯧ ꯃꯥꯜꯂꯤ ꯅꯨꯃꯤꯗꯥꯡꯗꯅ ꯁꯨꯝ ꯈꯔ ꯏꯪꯕꯒꯤ ꯆꯥꯕ ꯌꯥꯔꯁꯨ ꯅꯨꯡꯊꯤꯟ ꯁꯥꯒꯠꯂꯛꯑꯒ ꯆꯥꯕ ꯌꯥꯗꯕ ꯑꯗꯩꯗꯤ ꯍꯥꯎꯇꯕꯗꯣ ꯍꯧꯔꯛꯑꯗꯤ ꯀꯩꯅꯣ ꯇꯧꯔꯛꯑꯝꯕꯅꯤ ꯑꯗꯨꯅ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯤꯒꯦ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟꯇ ꯇꯧꯁꯟꯕꯤꯔꯛꯄ ꯌꯥꯔꯗꯤ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯣ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯍꯥꯏꯔꯤꯌꯦꯀꯣ ꯈꯠ ꯇꯧꯕꯅꯦ ꯍꯥꯏꯔꯤꯌꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯃꯥꯏ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯅꯩꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯅꯩꯁꯜꯂꯛꯑꯁꯤ ꯃꯌꯥꯝ ꯅꯩꯁꯟꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦ ꯉꯥꯏ ꯂꯩꯔꯤꯁꯦ ꯀꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤ ꯃꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯃꯥꯜꯂꯤ ꯀꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯔꯒꯦꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯕꯁꯨ ꯐꯩ ꯑꯗꯣ ꯀꯃꯦꯟꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯀꯅꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯁꯨꯝ ꯌꯦꯡꯕ ꯈꯛꯇ ꯑꯣꯏꯔꯒꯗꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯀꯃꯦꯟꯁꯨ ꯑꯃꯨꯛ ꯌꯥꯔꯗꯤ ꯇꯧꯁꯟꯕꯤꯔꯛꯄ ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯇꯣꯄꯤꯛ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯈꯜꯂꯝꯕꯅꯤ ꯃꯌꯥꯝ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕꯤꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯏꯌꯥꯔ ꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯎꯅꯦ ꯋꯥꯠ ꯍꯤꯌꯔ ꯏꯁ ꯅꯣꯠ ꯃꯤ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯃꯊꯦꯜ ꯌꯥꯝꯃꯦ ꯍꯥꯏꯗꯧ ꯇꯜꯂꯦ ꯌꯦꯟꯗꯁꯨ ꯃꯊꯦꯜ 2 ꯁꯨꯔꯦ ꯑꯇꯩꯁꯨ ꯌꯥꯝꯃꯦ ꯍꯥꯏꯔꯤꯀꯣ ꯑꯩ ꯁꯤꯖꯤꯟꯅꯩ ꯖꯤꯑꯣ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕ ꯌꯥꯎꯒꯦ ꯃꯌꯥꯝ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯦ ꯀꯅꯥ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤꯒꯦ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯣ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯅꯥ ꯀꯅꯥ ꯁꯤꯖꯤꯟꯅꯒꯦꯗꯣ ꯑꯝꯇꯪ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯪꯉꯣ ꯍꯥꯏꯔꯤ ꯀꯅꯥ ꯀꯅꯥ ꯖꯤꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏꯁꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯔꯣꯕ꯭ꯂꯣꯛꯁ ꯃꯌꯥꯝꯗ ꯍꯪꯉꯤꯅꯤꯀꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯁꯤꯖꯤꯟꯅꯕ ꯌꯥꯎꯒꯦꯅ ꯖꯤꯑꯣꯒꯤ ꯏꯌꯥꯔ ꯐꯥꯏꯕꯔꯁꯦ ꯍꯥꯏꯅ ꯍꯀꯥꯝꯕꯨ ꯆꯜꯂꯦꯗ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯈꯠꯂꯦ ꯁꯝꯖꯤꯒꯤ ꯁꯝꯖꯤꯔꯩꯒꯨꯝ ꯅꯥꯞꯄꯒꯤ ꯅꯥꯏꯜꯒꯨꯝ I am not 13 years old. Then how old are you, Mr. Roblox? I think I am 15 years old. Okay, you are going to be matured guy after 3 years. Congratulations, but becoming a mature is not an easy task. Once you become 18,
you came to realize many things that which you haven't seen yet. The early life, the childhood life, the adolescent life is the best life ever everyone have. Oh my God, no, nothing to be worried about this. I'm just simply telling you a simple thing about what you're gonna face. Isa nupa atonba khara hanni mase hai. Hoi, yamagi cha nupa na di halni hai class 10 gumba kara gadi ma di class 8 hai 6 hai kanam ta kari hai given. Chahi 35 hai je chahi school the academic 13 oidone ba ma sa kai no de 8 ka do ni chume 8 tagi 9 10 ka kan da khoi chahi 35 da metric thana ba na academic s da samdok nei da na ko adumaina ma se khara na toy. You are so good English. You mean my English is loose? I jump in English. I cry in English. When my babyhood, I came from my mother's stomach. I cry in English. 8 class 11 exam thare to gadi madi angang mong de di hanni da madi angang ni hai tare class 8 ta kari class 8 ta social science ta nuai ba topic mayam ma yaw pani thungjin da kanaba class 10 ga so to mari leina ba blocks fazana paw aina hai do bai boina pining ba kai hai tare hai 11 nei de he wow hai nei salai men jama na khana salai mayam jidagi mayam to mitu leina gi mana khara nei re ngasi de mayam lak ta su da roblox na nei re ngasi de su nei re mana mayam se you nice roblox you nice mayam khangs ai was to we hantak 9 kare hai class 9 okay 9 ka ba roblox ko ba nupa macha mana hozik comment yam tawri YouTube ta channel ama so hangi hairi video so thagale hairi adubu roblox aina haigadabudi YouTube ta video thagatpa sembadudi matam mayam am lai hoi hojik so dum tawba yai adubu class 9 10 11 12 hairabasidi yamna maru oiba yamna kay hani crucial oiba timing ni ko aduna masigi matamjida aidi matam mahaning de hai tare direct lai surom da mai kitang onsal laganda to kadu loirakanda fazana pamba line amada satkiba yai phanayam yamna faba sanaroi oitarsu nangna gold medal lorokpa oitaragasu leidana ko example len haise nangna nangi field amada nangna pamjuba line amada yamna success oiraktaragasu mayamna nangi qualification ni karino haina yengakane samna hai kana nangna national level the gold medal lore en khalo sanabamda international level the olympic the medal am lo la en khalo nangna pass story ba class to 10 pass story bra 12 pass story bra graduation pass story bra master glory bra to yengakanda aduga sanaba nangi sanaba thabak tabu pirasu ko nangi qualification the soidna yengakane aduna class 9 haibasi horak patangai ri step si khong thang ba hodri thang ba hong no bai damakta ni 10 sidai 12 ta graduation da lep ka doini ko duna 10 ga 12 ka sia maroi ba tangkak nge duna sidai da nang se aina khanbada lairik lom da kitang mai onsala ningi as a brother ramo ina as a nangi ke haini senior ramo ina ino da guide to ning se aduna nangna YouTube ta video sembada su phai matam sangak matam da ahang matam da semo du da mai onsala ga di laiganu ina ai haining edmain sak char bina bu chari amba rank pudi 7 lại hè em thấy
ꯍꯣꯠꯅꯔꯒ ꯃꯊꯪꯗꯁꯨ 1ꯗ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯉꯝꯅꯕꯁꯨ ꯑꯩꯅ ꯕꯣꯔ ꯄꯤꯔꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯃꯇꯝꯁꯤ ꯅꯧꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛꯇ ꯈꯤꯇꯪ ꯃꯇꯝ ꯄꯨꯛꯅꯤꯡ ꯆꯪꯈꯣ ꯈꯤꯇꯪ ꯋꯥꯈꯜ ꯂꯥꯏꯔꯤꯛꯇꯣꯝꯗ ꯊꯥꯗꯈꯣ ꯍꯌꯦꯡ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯀꯁꯤ ꯅꯪꯅ ꯐꯖꯅ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯈꯪꯗꯕ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯌꯥꯅꯤ ꯑꯩꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦ ꯑꯩꯅ ꯊꯦꯡꯅꯕ ꯑꯩꯅ ꯍꯩꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯗꯨꯕꯨ ꯅꯪ ꯀ꯭ꯂꯥꯁ 8ꯇ ꯀꯥꯔꯤꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯅꯪꯅ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯜꯂꯤꯗꯣ ꯈꯤꯇꯪꯗꯤ ꯉꯟꯃꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯀꯃꯦꯟꯁꯨ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯚꯁꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯑꯌꯥꯝꯕ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯂꯥꯏꯚꯁꯤ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯕꯗ ꯚꯤꯗꯤꯑꯣ 3 ꯈꯛꯇꯪ ꯁꯦꯝꯃꯦ ꯌꯥꯝ ꯁꯦꯝꯗꯦ ꯍꯣꯏ ꯌꯥꯝ ꯁꯦꯝꯃꯨ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯃꯇꯝ ꯊꯥꯗꯈꯤꯕ ꯃꯍꯨꯠꯇ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯈꯤꯇꯪ ꯃꯇꯝ ꯊꯥꯗꯈꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯁꯤ ꯈꯔ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯌꯥꯝꯁꯨ ꯄꯪꯌꯥꯝ ꯌꯥꯝꯅꯁꯨ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟꯁꯨ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯟꯉꯩꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯊꯥꯏꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯣꯏ 10:25ꯇ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯄꯨꯡ 10:20 ꯆꯠꯂꯦ 25ꯇ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯇꯩ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ 5-10ꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯃꯥꯜꯂꯦ ꯀꯃꯦꯟ ꯇꯧꯔꯤꯁꯤꯗꯤ ꯃꯤ 2 ꯈꯛꯇꯪ ꯑꯗꯨꯝ ꯇꯧꯏ ꯃꯌꯥꯝ ꯑꯇꯩꯁꯨ ꯀꯃꯦꯟꯗꯨ ꯈꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯆꯠꯊꯗꯕ ꯍꯥꯏꯗꯣ ꯑꯗꯨꯗ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅꯕꯨ ꯈꯟꯒꯠꯂꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯅ ꯇꯥꯡꯀꯛ ꯑꯃꯈꯛꯇ ꯄꯣꯔꯛꯑꯒ ꯊꯝꯕꯒꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯨ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕ ꯉꯝꯗꯕ ꯇꯥꯟꯖꯥ ꯑꯃꯈꯛꯇ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯔ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯃꯥꯏꯅ ꯂꯥꯟꯊꯣꯛꯀꯁꯤꯒꯦ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯟꯊꯣꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯦꯟꯗ꯭ꯔꯤꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯦꯅ ꯉꯥꯏꯕꯁꯨ ꯁꯣꯏ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯄꯦꯟꯗꯦꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯁꯨ ꯌꯥꯝꯅ ꯑꯗꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯈꯤꯇꯪ ꯉꯥꯛꯊꯣꯛꯃꯤꯟꯅꯈꯤꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯌꯦ ꯇꯌꯥꯏꯃ ꯈꯥꯔꯤꯕꯝꯅ ꯑꯩꯁꯨ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯀꯃꯦꯟꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯏꯚꯇꯁꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯔꯦ ꯀꯃꯦꯟ ꯇꯧꯁꯜꯂꯛꯏꯁꯤꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯁꯜꯂꯛꯑꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯁꯟꯗꯦꯗ ꯑꯗꯨꯝ ꯊꯥꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒꯗꯤ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯜꯂꯝꯕ ꯌꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉ ꯆꯠꯈꯤꯕ ꯅꯠꯇꯕ ꯌꯦꯡꯉꯝ ꯇꯥꯔꯒꯗꯤ ꯌꯦꯡꯉꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯅꯕ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯜꯂꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤ ꯌꯦꯡꯁꯤ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏꯅꯦ ꯔꯣꯕ꯭ꯂꯣꯛꯁꯀꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯁꯤ ꯃꯥ ꯀꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯣ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯗꯨ ꯍꯥꯏꯖꯤꯜꯂꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯊꯤꯔꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯛꯁꯦ ꯈꯪꯕꯁꯨ ꯅꯠꯇꯦ ꯅꯍꯥꯟꯉꯩ ꯑꯃꯨꯛꯇ ꯊꯦꯡꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯔꯒꯁꯨ ꯏꯃꯥꯡꯗ ꯊꯣꯛꯂꯛꯑꯒꯁꯨ ꯑꯩꯅ ꯈꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯈꯪꯉꯗꯤ ꯑꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯁꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝ ꯇꯥꯔꯦ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯃꯦꯟꯇꯨꯗ ꯚꯤꯗꯤꯑꯣ ꯃꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯏꯁꯜꯂꯛꯄ ꯌꯥꯏ ꯅꯪꯅ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯐꯖꯕ ꯏꯁꯩ ꯑꯃ ꯑꯔꯤꯕ ꯑꯩ ꯂꯣꯏꯅꯗꯤ ꯐꯥꯗꯦ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯜꯂꯛꯏꯗ ꯀꯜꯂꯛꯏꯕꯤꯗ ꯁꯈꯤ ꯑꯩꯅ ꯇꯧꯕ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯇꯥꯅꯤꯡꯉꯛꯏ ꯉꯁꯤꯁꯦ ꯖꯦꯝꯁ ꯋꯥꯍꯦꯡꯕꯝ ꯔꯣꯅ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯧ ꯃꯥꯜꯂꯤꯀꯣ ꯃꯇꯥꯡꯗ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯍꯦ
ꯖꯦꯝꯁ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯀꯃꯦꯟ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯅꯨꯡꯉꯥꯏ ꯑꯗꯩ ꯐꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩꯅ ꯁꯦꯝꯃꯤꯕꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯗ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯣ ꯌꯧꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯣꯛꯆꯔꯀꯥꯟꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯃꯊꯪꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯞꯆꯤꯜꯂꯒꯗꯤ ꯀꯔꯤ ꯊꯤꯔꯒ ꯀꯔꯤ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯁꯨ ꯊꯤꯔꯒ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯖꯦꯁ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯑꯋꯥꯠꯄꯗꯣ ꯃꯦꯟꯈꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯃꯌꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯆꯠꯈꯤꯕ ꯈꯛꯇ ꯅꯠꯇꯕ ꯅꯨꯡꯉꯥꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯁꯤ ꯃꯇꯥꯡꯗ ꯁꯣꯏ ꯍꯥꯞꯆꯤꯟꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯒꯤ ꯃꯑꯣꯡꯗ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯅ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯇꯒꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯐꯪꯉꯒꯦ ꯅꯪ ꯍꯥꯏ ꯑꯌꯥꯝꯕ ꯑꯝꯇ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯏꯗ ꯀꯩꯅꯣꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯗꯀꯣ ꯑꯩꯅ ꯍꯦꯛ ꯌꯨꯇꯨꯕꯁꯦ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯡꯗ ꯑꯩ $100 ꯁꯨꯔꯀꯥꯟꯗ ꯑꯃꯨꯛꯈꯛ ꯄꯦꯃꯦꯟ ꯑꯃꯨꯛꯈꯛꯇꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯊꯥ 2 ꯁꯨꯔꯦꯀꯣ ꯁꯨꯕ ꯉꯝꯗꯕ ꯍꯧꯖꯤꯛꯁꯨ ꯃꯊꯪ ꯊꯥꯁꯨ ꯁꯨꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯌꯨꯇꯨꯕꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥꯕꯨꯗꯤ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯃꯌꯥꯝꯅ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯀꯥꯟꯗ ꯃꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯁꯨ ꯂꯩꯇꯦ ꯚ꯭ꯌꯨꯁꯇ ꯈꯔ ꯂꯩ ꯃꯌꯥꯝꯅ ꯚ꯭ꯌꯨꯁ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯄꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯗ ꯑꯦꯗ ꯔꯦꯚꯤꯅ꯭ꯌꯨꯗꯒꯤ ꯈꯔ ꯈꯛ ꯐꯪꯕꯗꯨꯅꯦ ꯄꯩꯁꯥꯅꯦ ꯃꯌꯥꯝ ꯐꯪꯕ ꯅꯠꯇꯦ ꯂꯨꯄꯥ $100 ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯊꯥ 5-6 ꯆꯪꯕ ꯑꯩ ꯁꯨꯃꯥꯏꯅ ꯆꯪꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯆꯦꯅꯦꯜ ꯈꯔ ꯈꯛꯇꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯑꯝꯗꯣꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣꯅꯦ ꯌꯨꯇꯨꯕꯀꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯗ ꯑꯁꯥ ꯑꯃꯗꯁꯨ ꯍꯣꯏ ꯂꯥꯛꯄꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯁꯥꯏꯠ ꯏꯟꯀꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯟꯅꯕꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯁꯥꯗꯨꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯊꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯏꯁꯥꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯆꯥꯡ ナꯏꯅ ꯊꯥꯒꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯁꯤꯅꯦꯕ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯑꯁꯣꯏꯕꯁꯦ ꯊꯥꯒꯠꯅꯤꯡꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩ ꯀꯣꯛꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯀꯣꯛꯇ ꯃꯌꯥꯝ ꯂꯩꯌꯦꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯐꯪꯗꯕꯁꯦ ꯑꯩꯅ ꯌꯨꯝꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯐꯝꯃꯒ ꯂꯩꯇꯥꯔꯒꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯁꯤꯅ ꯇꯣꯄꯤꯛ ꯑꯃꯗ ꯚꯤꯗꯤꯑꯣ ꯃꯤꯅꯤꯠ 10-20 ꯑꯃ ꯁꯦꯝꯕ ꯍꯌꯦꯡꯅ ꯇꯣꯄꯤꯛꯇ ꯑꯃꯗ ꯃꯤꯅꯤꯠ 10-20 ꯑꯃ ꯁꯦꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯒꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯂꯥꯛꯇ꯭ꯔꯤꯕꯒꯤꯀꯣ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯁꯨ ꯉꯥꯏꯔꯤꯅꯦꯕ ꯑꯗꯨꯝ ꯂꯥꯛꯄ ꯉꯥꯏꯕꯗꯣ ꯑꯩꯁꯨ ꯋꯥꯁꯜꯂꯛꯑꯦ ꯃꯌꯥꯝꯗꯤ ꯀꯌꯥꯝ ꯋꯥꯔꯝꯕꯅꯤ ꯌꯥꯝꯕ S26 Ultra ꯂꯣꯟꯆ ꯇꯧꯔꯕ꯭ꯔꯣ ꯇꯧꯗ꯭ꯔꯤ ꯃꯣꯏ ꯍꯟꯗꯛꯇꯤ ꯈꯔ ꯗꯤꯂꯦ ꯑꯣꯏ ꯇꯧꯔꯅꯤ ꯌꯥꯝ ꯊꯨꯅꯗꯤ ꯃꯣꯏꯒꯤ ꯁꯦꯝꯁꯪ ꯏꯚꯦꯟꯠꯁꯦ ꯍꯟꯗꯛꯀꯤ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯣꯇꯤꯁ ꯀꯩ ꯊꯣꯛꯄ ꯇꯥꯗ꯭ꯔꯤ ꯐꯣꯟꯒꯤ ꯄ꯭ꯔꯥꯏꯁ ꯍꯦꯟꯒꯠꯄꯗꯣ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯐꯣꯟꯁꯤꯡꯁꯤ ꯄ꯭ꯔꯥꯏꯁ ꯂꯣꯏꯅ ꯍꯦꯟꯒꯠꯄ ꯖꯥꯠꯂꯥ ꯑꯃ ꯈꯪꯅꯤ ꯍꯦꯟꯒꯠꯂꯦ ꯑꯌꯥꯝꯕ ꯐꯣꯟꯒꯤ ꯄ꯭ꯔꯥꯏꯁ ꯍꯦꯟꯒꯠꯄꯁꯦ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯛꯄꯁꯨ ꯍꯦꯟꯒꯠꯂ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯍꯥꯟꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯄꯣꯠꯁꯨ 1,000-2,000 ꯆꯥꯡ ꯂꯣꯏ ꯍꯦꯟꯒꯠꯂꯦ ꯃꯁꯤ ꯐꯣꯟ ꯄ꯭ꯔꯥꯏꯁ ꯍꯥꯏꯛꯁꯦ ꯐꯣꯟ ꯈꯛꯇ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯅꯦ ꯁꯤꯁꯦ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗ ꯒ꯭ꯂꯣꯕal ꯀ꯭ꯔꯥꯏꯁꯤꯁꯄꯨꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯣꯏ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯆꯧꯕ ꯐꯦꯂꯔ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯐꯦꯂꯔꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯁꯦꯡꯅ ꯃꯌꯥꯝ ꯂꯣꯏ ꯎꯅ ꯂꯩꯔꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛ ꯑꯣꯏꯗꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯕ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ Epstein ꯐꯥꯏꯜ ꯂꯥꯛꯄꯗꯒꯤ Epstein ꯐꯥꯏꯜꯁꯦ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯪꯁꯥꯔꯗ ꯑꯉꯛꯄ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯎꯅꯔꯦ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯑꯗꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯃꯤꯡ ꯌꯥꯎꯋꯦ ꯍꯥꯏꯕꯗꯒꯤ ꯄꯥꯎꯗꯣ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ US ꯒꯣꯔꯃꯦꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯁꯨꯛ ꯀꯨꯏꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯗꯤꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯑꯍꯤꯡ ꯑꯃꯇꯗ ꯃꯌꯥꯝ ꯑꯃꯇ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯗꯤꯜꯗꯣ ꯁꯥꯏꯟ ꯇꯧꯊꯣꯛ ꯂꯩꯔꯝꯃꯤꯗꯣ ꯃꯣꯗꯤꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗ ꯈꯪꯉꯛꯑꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯝꯕ ꯑꯗꯨ ꯌꯥꯝ ꯐꯦꯂꯔꯁ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯗ ꯒꯣꯔꯃꯦꯟꯒꯤ ꯐꯦꯂꯔꯗꯩꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯛꯀ ꯂꯥꯛꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯐꯣꯟꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯗ ꯃꯦꯅꯨꯐꯦꯛꯆरिꯡ ꯀꯩꯅꯣꯗꯣ ꯐꯦꯛꯇꯔꯤꯁꯤꯡ ꯁꯥꯔꯣ ꯏꯟꯗꯤꯌꯥꯗ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯃꯃꯜ ꯈꯔ ꯍꯣꯡꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯕꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯦ ꯋꯥꯍꯩ ꯈꯛꯇꯅꯤ ꯃꯦꯠ ꯏꯟ ꯏꯟꯗꯤꯌꯥ ꯀꯥꯏꯁꯦ ꯕꯣꯠ ꯀꯥꯏꯗ ꯃꯌꯥꯝꯅ ꯈꯪꯅꯔꯦꯗꯅꯀꯣ ꯕꯣꯠꯀꯨꯝꯕ ꯑꯗꯩꯗꯤ
ꯀꯔꯤꯅꯣ ꯄꯣꯔꯇ꯭ꯔꯣꯅꯤꯛꯁ ꯅꯠꯇꯦ ꯄꯣꯔꯇ꯭ꯔꯣꯅꯤꯛꯁ ꯅꯠꯇꯦ ꯂꯥꯕꯥ ꯀꯥꯏꯅ ꯇꯧꯅꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯝꯄꯅꯤꯁꯤꯡꯗꯣ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯂꯣꯏ ꯊꯥꯖꯤꯜꯂꯀꯥꯟꯗ ꯄꯣꯠꯇꯤ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥꯗ ꯇꯤꯈꯠꯇꯅ ꯁꯥꯔꯗꯅ ꯁꯨꯝꯅꯇꯪꯒꯤ ꯃꯦꯗ ꯏꯟꯗꯤꯌꯥ ꯈꯛ ꯊꯥꯕ ꯑꯣꯏ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯇꯦꯕ꯭ꯂꯦꯠꯄꯨ ꯑꯣꯏꯔꯁꯨ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯟꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯀꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯇꯨꯁꯨ ꯑꯩ ꯂꯧꯁꯤꯟꯖꯔꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗꯀꯣ ꯑꯦꯅꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯇꯦꯕ꯭ꯂꯦꯠꯄꯨ ꯑꯣꯏꯔꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯀꯔꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯀꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯈꯪꯗꯕ ꯇꯝ ꯑꯃꯒꯤ ꯃꯇꯥꯡꯗꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯝꯕꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯒꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯊꯤꯖꯤꯜꯂꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦꯗ ꯄꯣꯠ ꯃꯃꯜ ꯌꯥꯝ ꯍꯟꯊꯕꯗꯣ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ꯭ꯔꯥ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯖꯦꯅ꯭ꯌꯨꯟꯅꯦ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯁꯦꯜꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯏꯅ ꯑꯗꯨꯗꯩꯗꯨꯗ ꯄꯣꯠꯇꯣ ꯑꯣꯐꯔ ꯄꯤ ꯊꯥꯗꯣꯛꯄꯅꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗ ꯄꯣꯠ 10 ꯌꯣꯜꯂꯝꯕꯗꯣ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯃꯅꯨꯡꯗꯗꯤ ꯑꯣꯐꯔꯅꯤ ꯍꯥꯏꯔꯒ ꯄꯣꯠ 1000ꯗ ꯌꯣꯜꯂꯛꯀꯗꯣꯏꯅꯤꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯗꯣ ꯄꯤꯛꯅ ꯊꯝꯃꯀꯥꯟꯗ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯁꯦꯜ ꯇꯧꯅꯕ ꯍꯣꯠꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯂꯨꯕ꯭ꯔꯥ ꯏꯅꯥꯎ ꯍꯥꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯂꯨꯏ ꯑꯃꯁꯨꯡ ꯂꯨꯗꯦ ꯂꯨꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯣ ꯑꯗꯨꯒ 4000 ꯋꯥꯠꯁ ꯑꯋꯥꯔ ꯍꯥꯏꯁꯦ ꯇꯔꯥꯏꯅꯗꯤ ꯍꯦꯛꯇ ꯐꯪꯗꯦꯕ 4000 ꯋꯥꯠꯁ ꯑꯋꯥꯔ ꯍꯥꯏꯁꯦ ꯃꯤꯅꯤꯠ ꯍꯨꯝꯐꯨꯅ ꯄꯨꯡ ꯑꯃꯅꯤ ꯄꯨꯡꯗꯣ ꯑꯗꯨꯒꯨꯝꯕ 4,000 ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀꯤ ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯗꯨꯝꯕ ꯃꯇꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯉꯛꯑꯀꯥꯟꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ ꯃꯤꯅꯤꯠ 10 ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯨꯅ ꯚ꯭ꯌꯨꯁꯇꯣ ꯂꯥꯛꯇ ꯆꯠꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯦꯝ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯨꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯃꯗꯨ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯂꯛꯀꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯒꯤ ꯁꯦꯝ ꯚꯤꯗꯤꯑꯣꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1,000 ꯐꯪꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯅꯤꯁ ꯐꯖꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯇꯣꯄꯤꯛ ꯑꯃꯗ ꯚꯤꯗꯤꯑꯣ ꯁꯦꯝ ꯇꯥꯔꯒꯗꯤ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯏ 4000 ꯋꯥꯠꯁ ꯑꯋꯥꯔ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯪꯕꯁꯤꯁꯨ ꯋꯥꯗꯤ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯆꯍꯤ ꯃꯌꯥꯝ ꯆꯪꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯊꯥ ꯑꯃꯗ ꯇꯧꯕꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯍꯞꯇꯥ ꯑꯃꯗ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯏꯌꯥꯝꯕ ꯀꯩꯒꯤꯅꯣ S26 ꯑꯜꯇ꯭ꯔꯥ ꯗꯤꯂꯦ ꯑꯣꯏꯔꯤꯁꯦ ꯍꯥꯏ ꯃꯣꯏꯁꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏ ꯗꯤꯂꯦ ꯑꯣꯏꯕꯁꯤ ꯁꯦꯝꯁꯪꯅ ꯃꯃꯥꯡꯗꯗꯤ ꯍꯥꯏꯈꯤꯒꯨꯝ ꯂꯩꯕꯅꯤ ꯍꯥꯟꯅꯗꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤꯗ ꯂꯣꯟꯆ ꯇꯧꯕꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯇꯧꯔꯣꯏꯅꯀꯣ ꯍꯥꯏꯗꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ ꯇꯧꯕ ꯌꯥꯏꯅ ꯍꯥꯟꯅꯗꯒꯤ ꯃꯃꯥꯡ ꯆꯍꯤ 2025ꯇꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯦ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯣꯏ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯐꯖꯅ R&D ꯇꯧꯔꯒ ꯑꯐꯕ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯒ꯭ꯂꯣꯕal ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯐꯦꯛꯆरिꯡꯒꯤ ꯆꯤꯞꯁꯦꯠꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯒꯤ ꯁꯣꯔꯇꯦꯖꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯩ ꯍꯥꯏꯅꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒ ꯑꯩ ꯋꯥꯈꯜꯗ ꯐꯦꯁꯕꯨꯛꯇ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯁꯤ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯤꯅꯕꯨ ꯍꯦꯟꯅ ꯂꯥꯏꯕꯗꯧꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯤꯗꯤ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯨꯜꯒ ꯐꯪꯕꯁꯤꯗꯤ ꯑꯀꯛꯅꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩꯇꯦꯕ ꯏꯟꯚꯥꯏꯠ ꯑꯣꯟꯂꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯍꯦꯛ ꯄꯤꯅꯤꯡꯕ ꯃꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯣꯂꯣꯋꯔꯒ 500 ꯈꯛ ꯂꯩꯕ ꯃꯤꯗꯁꯨ ꯑꯗꯨꯝ ꯐꯪꯕ ꯌꯥꯎꯏ 10,000 ꯍꯦꯟꯅ ꯂꯩꯕ 10 ꯍꯦꯟꯅ ꯂꯩꯕ ꯃꯤꯗ ꯐꯪꯗꯕꯁꯨ ꯌꯥꯎꯏꯕꯀꯣ ꯑꯁꯨꯝꯕ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯑꯃ ꯄꯤꯗꯕꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗꯤ ꯑꯀꯛꯅꯕ ꯑꯃ ꯄꯤꯔ ꯊꯝꯕꯤꯗꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯗ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯕ 4000 ꯋꯥꯠꯁ ꯑꯋꯥꯔꯁꯤ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯌꯦꯡꯉꯛꯄ ꯄꯕ꯭ꯂꯤꯛ ꯋꯥꯠꯁ ꯑꯋꯥꯔ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯝꯄꯜꯁꯔꯤ ꯐꯪꯒꯅꯤ ꯍꯥꯏꯅꯦꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯔꯛꯑꯅꯦꯕ ꯔꯤꯚ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯟꯇꯦꯟ ꯊꯥꯒꯠ ꯇꯥꯔꯒꯗꯤ ꯐꯦꯁꯕꯨꯛꯇꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯤꯅꯦꯕ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯃꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯝꯃꯛꯄꯗꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯣꯏ ꯈꯤꯇꯪꯗꯤ ꯗꯥꯎ ꯌꯥꯕ ꯃꯤꯅ ꯄꯪꯐꯪ ꯐꯪꯕ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯗꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯀꯣꯟꯇꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒ ꯐꯪꯕꯁꯤ ꯃꯤ ꯐꯣꯂꯣꯋꯔ ꯂꯥꯛ ꯂꯩꯕ ꯄꯦꯖ ꯐꯪꯗꯕ ꯌꯥꯎꯔꯤꯕ 4-5 ꯈꯛꯀ ꯂꯩꯕ ꯃꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯎꯏ ꯑꯗꯣ ꯀꯣꯟꯇꯦꯟ ꯃꯌꯥꯝ ꯊꯥꯒꯠꯄꯩꯔꯁꯨ ꯅꯠꯇꯦ ꯃꯣꯏꯁꯨ ꯃꯌꯥꯝ ꯊꯥꯒꯠꯂꯤꯅꯤ ꯊꯥꯒꯠꯇꯕ ꯃꯤꯁꯨ ꯑꯗꯨꯝ ꯐꯪꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗꯤ
totally luck ne adu Facebook so dum hujikan je mayam je Facebook ta monetization tawba monetization content monetization to like haibadagi aina khwai kano se Facebook ta talli se kai no ai kan dai Facebook je handana khanbe wa na te bgo ai su yam kan na su active chu oi de bgo adu mi khara lei hai bgo yamna phajana content semba Facebook ta su mai gi video semani khangde photo bu thagat pani khangde na tragana reels pu nambani khangde tawba le bado khara mayam ju tum theng na mani good morning good night good morning good night nung thin gi si tawri tan jari chak sari adu content na te social media ta content na je aina semi hai bi wa na ta bgo video ma sema kanda mayam da entertain bu tawbo oirasu knowledge bu share tawbo oirasu natragana daily blog bu namaga su ai video nama su hai tawre mayam da kitang di kenoma hai tare ne content nama di piri dina adu du content ne khalle ba wa khande ko adu na ta bida good morning good night sibu kari content ching braba asi simdi ai kitang lotion ba ai goina lotion ba kitang wai hai tare Android ka iPhone ka man na fa ba game tang choice am tang tawragadi am tawwa taragadi am ba masidi yamna mayamna top ta hangle bu question ne aduga masi amana su phai haibe ya de amana su tai haibe ya de phone ani compare to yeng matamda particular model ani compare to yeng matamda model ani du da sine na phai na tang sine na phati haibe di ai ko aduga ani ma phaba lei ani mo phatta lei du masidi kitang no to wana luna haidi haidok boda kano to bo answer leitaba pakhuma leitaba du bam tare hai tare bro Facebook ki payout expire oikre khanghodana adubu ro amuk halaga fangedra fangani handaki thada lahodabdo handaki thada payout lahodre hek khalasi nangi account lo $100 yaw leireng khalasi mathamu ki thada dum claim tawbe nanga payout to lokthona ba hapo be kasu kai de da nangi payout to mang ba khotpa dum ba kem leiroi aduga Facebook se de magi kano se community hai tare na magi su policy guideline ga di mayamam di lerang ne ba ko madi jam khenai YouTube ta di huzik yeng ba ko ye na ma hat pa gi video ma direct thoma hat pa ga hing ma hat pa gi video ma natra kana mi ma sok pa da gi inai ta ba gi video ma hap bu ko ai ngon da community guideline gi strike ka la ka ne ba channel ga tamine to ki su ya Facebook ta di direct hat pa to ba ko hat kari ta restriction lai ta ba to mai na video me am theng nei ko da moi gi policy ga YouTube ga yam khenai yam authentic koi ba platform ma hai ta ga de ngasi su ai dum YouTube ne log ki ne e khan da ko Facebook ka kano si yam khena ga ai ta re channel he kakpa yaw se matam kara nga to kani haije channel kakpa yaw ri se eno si so hai gi bdo masigi maram se yam hai ta re number 1 mi gi copyright wa content mi gi content aina ig channel thaga pa copyright strike ena lai ba copyright claim hai bam ga strike hai bam ga makhala ni lai claim ji ke su kai di ba claim tawrak tar ga di aigi channel da phangyo paisa do aina dugi poto thagalu bagi phangyo paisa do ma ga ga tangkhai yana kan yana san ba su yai ba ko strike se lak tar ga di aina mi gi video oi tar ga aina upai kem leite aina claim taw ngai kem leite ado ai isa ga seng video da mina strike thajalak ba do di aina claim taw ka da ma on da han strike thar ka ma channel do aina khai hani proof pi bangam tar ga di adu ai ba do na ta bida aina mi gi video shame muta di copyright strike ahum lak la kan da channel se terminate ne adedi child abuse tawba sexually harassment tawba khotpa adugumba video adedi adumba thagata agadi community guideline direct terminate ni moi kem leti upai kem leti channel se adedi akoina angang ama video da ai gi video sida angang masa mi honinge pa ine ko angang masa yawi hai tar gadi ai angang yawi masi angang yawba content ni khotni haina hana declare tok thok taba ya de ba ado ita de adu zum community guideline strike chane ba ai gi channel se terminate tawbi ye angang gi video sem tar gadi video thagat matum da aina thagali video se angang gi ni haina hana declare tok thok kodam ne ba adudagi de mukso khoi gi mi hat pa tu pa phu ba chai ba leidana ko adum promote to ba video sem ba ya de adagi muka su kaino kedawe hai kan su de da yam lai gre YouTube ki policy yam lai gre loina bung ning jing bung ngam de hai tare aduna adugumba video ga sem tar ga di adai khoi gi gambling gumba hai tare ne ko khoi gi hana Manipuri channel में का इक्वल लेन तो जे कोई gambling gi asi chana ra ga paisa tan be game gi kind promote to bukhot ba mem theng na rang ne bu ko adu engon da budi lakri la ga so ai to di to ro ai pun si da di madui po to adu mai ga to bo yaw ba se gambling gumba promote to boy tar ga du su ya de ko YouTube kan da creation monetization kan policy gi mutung ina adu mo channel du strike la kan ina tra ka kan ba khoi maru oina khoi gi mayam samaj social de ko khoi gi community hai tare ne yeng ma mayam si da hater hai tare ne
ꯅꯨꯡꯁꯤꯅꯍꯟꯗꯕ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯊꯤꯅꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯇꯦꯟꯒ ꯁꯦꯝꯕꯁꯨ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯑꯣꯏꯔꯒꯇꯁꯨ ꯑꯩꯈꯣꯏꯅ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯅ ꯁꯦꯝ ꯇꯥꯔꯒꯁꯨ ꯐꯥꯒꯤꯗꯤ ꯐꯥꯒꯤ ꯑꯣꯏꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟꯗꯨꯗꯤ ꯃꯤꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯔꯥꯟꯕ ꯃꯇꯧ ꯇꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯁꯨꯁꯥꯏꯠ ꯇꯧꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯣꯟꯇꯦꯟꯒ ꯁꯦꯝꯃꯨ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯚꯤꯗꯤꯑꯣꯒ ꯁꯦꯝ ꯇꯥꯔꯦ ꯗꯥꯏꯔꯦꯛ ꯇꯔꯃꯤꯅꯦꯠ ꯇꯧꯔꯦ ꯆꯦꯅꯦꯜꯗꯣ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝꯕ ꯆꯦꯅꯦꯜꯗꯨꯗꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯈꯪꯗꯕꯤꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯅꯕꯅꯤ ꯚ꯭ꯌꯨꯁ ꯈꯔ ꯌꯥꯝꯅꯕꯅꯤ ꯀꯥꯏꯅꯒ ꯄꯪꯁꯦꯝꯗ ꯁꯦꯝꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯎꯏꯀꯣ ꯑꯩꯅ ꯑꯗꯣ ꯁꯦꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯗꯤ ꯃꯣꯏꯗ ꯆꯦꯅꯦꯜ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯔꯤꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝ ꯖꯤꯅ꯭ꯌꯨꯟ ꯑꯣꯏꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯩꯉꯩꯗ ꯑꯩ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦꯗꯅ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯩꯉꯣꯟꯗꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄꯩ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯀꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯣꯏꯗ ꯐꯖꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯏ ꯔꯤꯚ꯭ꯌू ꯇꯧꯕ ꯌꯥꯏ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯏ ꯃꯦꯜ ꯊꯥꯕ ꯌꯥꯏ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯊꯣꯛꯆꯔꯒ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨ ꯊꯤꯡꯖꯤꯟꯕꯤꯔꯩꯗꯣ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯒ ꯃꯣꯏꯅ ꯐꯖꯅ ꯔꯤꯚ꯭ꯌू ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯀꯅꯦꯕ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯈꯤꯕ ꯃꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯚ꯭ꯌू ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯔꯤꯀ꯭ꯋꯦꯁꯀ ꯇꯧ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯑꯗꯨ ꯁꯣꯏꯈꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯔꯥꯟꯕ ꯈꯔ ꯊꯥꯒꯠꯂꯨꯔꯦ ꯀꯥꯏꯅꯒ ꯁꯣꯔꯤ ꯀꯥꯏꯅ ꯔꯤꯀ꯭ꯋꯦꯁꯀ ꯇꯧꯁꯜꯂꯨꯕ ꯇꯣꯛꯑꯦ ꯑꯃꯨꯛ ꯍꯜꯂꯛꯄꯩ ꯋꯥ ꯂꯩꯇꯦ ꯑꯗꯨꯅ ꯍꯟꯗꯛꯇꯁꯨ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯌꯥꯝ ꯊꯣꯛꯅꯈꯤꯕꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯨꯟꯅ ꯈꯪꯗꯕꯤꯗ ꯇꯧꯁꯜꯂꯨꯕꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯦꯅꯦꯜꯁꯦ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯅ ꯆꯍꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯈꯟꯕ ꯑꯗꯨꯒ ꯅꯧꯅ ꯆꯦꯅꯦꯜ ꯍꯥꯡꯒꯦꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯈꯪꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯕ꯭ꯔꯣ 50K ꯕꯖꯦꯠ ꯍꯥꯏꯔꯁꯤ ꯀꯦꯃꯦꯔꯥ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ 50K ꯕꯖꯦꯠꯇꯗꯤ ꯁꯦꯝꯁꯪꯅ ꯐꯅꯤ ꯍꯥꯏꯗꯤ 50K ꯕꯖꯦꯠꯇꯨꯗ ꯀꯦꯃꯦꯔꯥ ꯐꯕ ꯐꯣꯟꯁꯦ ꯑꯥꯏꯐꯣꯟꯒꯨꯝꯕ ꯑꯅꯧꯕ ꯂꯦꯇꯦꯁ ꯑꯣꯏꯕ ꯃꯣꯗꯦꯜꯗꯤ ꯑꯃꯨꯛ 16 ꯐꯥꯎꯗꯤ ꯐꯪꯗ꯭ꯔꯦꯗꯅꯀꯣ 15ꯒꯨꯝꯕꯗꯤ ꯑꯃꯨꯛ ꯈꯜꯂꯦ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯅꯗꯤ ꯈ꯭ꯋꯥꯏ ꯐꯅꯤ ꯕ꯭ꯔꯣ ꯄꯞꯖꯤꯒꯤ ꯍꯦꯛ ꯄꯟꯕ ꯈꯨꯗꯤꯡꯒꯤ ꯕꯦꯟ 2026 ꯐꯥꯎꯕ ꯆꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯄꯞꯖꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯩꯗꯤ ꯑꯃꯨꯛ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯁꯨ ꯑꯣꯏꯔꯦꯗꯅ ꯒꯦꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯀꯔꯤ ꯕꯦꯇꯜ ꯒ꯭ꯔꯥꯎꯟ ꯃꯣꯕꯥꯏꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯗꯤ ꯔꯤꯚꯥꯏꯁ ꯇꯧꯔꯒ ꯔꯤꯅ꯭ꯌꯨ ꯃꯣꯏ ꯑꯃꯨꯛ ꯊꯥꯔꯤꯗꯅꯀꯣ ꯑꯗꯣ ꯑꯩ ꯒꯦꯝꯗꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯗꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨꯒ ꯍꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯍꯦꯀꯔꯒꯨꯝꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯅꯦꯕ ꯃꯣꯏ ꯒꯦꯝ ꯁꯥꯟꯅꯕꯗꯁꯨ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯍꯦꯛ ꯇꯧꯔꯀꯥꯟꯗ ꯇꯨꯜꯁꯀꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯆꯦꯅꯦꯜꯗ ꯒꯦꯃꯤꯡꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯗꯨꯝꯕ ꯂꯥꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯎ ꯇꯥꯔꯗꯤ ꯌꯨꯇꯨꯕꯅ ꯊꯦꯡꯅ ꯇꯥꯔꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯗꯨꯝ ꯆꯦꯅꯦꯜꯒ ꯀꯛꯈꯤꯕꯒ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯀꯅꯨ ꯃꯌꯥꯝꯗ ꯑꯔꯥꯟꯕ ꯄꯥꯎꯇꯥꯛ ꯄꯤꯒꯅꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯌꯨꯇꯨꯕꯇꯒꯤ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯁꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯜꯂꯤ ꯑꯗꯣ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯦ ꯀꯥꯏꯗꯣ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯩꯅꯗꯤ ꯃꯩꯇꯩꯂꯣꯟꯗ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯅꯦꯕꯀꯣ ꯌꯨꯇꯨꯕꯅ ꯈꯪꯉꯣꯏ ꯀꯥꯏ ꯍꯥꯏꯔꯅꯦꯕ ꯍꯦꯛ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯇꯣ ꯍꯦꯛ ꯃꯣꯏꯅ ꯊꯦꯡꯅꯈꯤꯕꯗ ꯑꯩ ꯆꯦꯅꯦꯜ ꯇꯔꯃꯤꯅꯦꯠ ꯇꯧꯈꯤꯗꯣꯏꯅꯦꯕ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯁꯤ ꯌꯨꯇꯨꯕꯀꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯦꯅ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯦꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯇꯣꯄꯤꯛꯁꯦ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯕꯦꯠꯁꯤ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯃꯇꯝ ꯉꯁꯥꯏ ꯌꯧꯔꯕꯅꯦ ꯑꯩꯅ 10:30ꯗ ꯂꯣꯏꯁꯟꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯏꯌꯥꯝꯕꯗꯣ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯔꯒ ꯉꯁꯥꯏ ꯃꯥꯅ ꯄꯨꯡ 10:30 ꯂꯣꯏꯁꯟꯅꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯗꯦ ꯍꯧꯖꯤꯛꯐꯥꯎ ꯑꯣꯏꯅ ꯀꯃꯦꯟꯒ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄꯗꯨꯗ ꯋꯥꯍꯪ ꯍꯪꯉꯛꯄꯗꯨꯗ ꯄꯥꯎꯈꯨꯝꯁꯦ ꯄꯤꯅꯕ ꯍꯣꯠꯅꯩꯅ ꯁꯨꯝ ꯉꯥꯡꯉꯤꯉꯩꯗ ꯃꯇꯝꯁꯦ ꯆꯣꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯡ 10:30 ꯆꯞ ꯆꯥꯅꯗꯤ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯟꯒꯦꯅ ꯈꯟꯕ ꯃꯤꯅꯤꯠ 12ꯕꯨ ꯆꯣꯟꯊꯔꯦ ꯉꯁꯤꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯁꯦ ꯑꯌꯨꯛꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ ꯂꯩꯔꯤ ꯍꯥꯏꯌꯦ ꯌꯥꯝ ꯑꯩꯗꯤ ꯁꯥꯎꯔ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯂꯩꯗꯤ ꯂꯩꯕꯤꯔꯝꯃꯦ ꯌꯥꯝ ꯐꯔꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯄꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯍꯤꯗꯥꯛꯇꯤ ꯆꯥꯗꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯀꯣꯛꯁꯤ ꯑꯗꯨꯝ ꯆꯤꯛꯄ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯔꯅ ꯏꯁꯤꯡ ꯊꯛꯄ ꯋꯥꯠꯄꯒꯤꯁꯨ ꯀꯣꯛ ꯆꯤꯛꯄ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯔꯛꯄꯗꯤ ꯈꯪꯕ ꯋꯥꯅꯤ ꯑꯩ ꯏꯁꯤꯡꯁꯦ ꯕꯇꯜꯁꯤꯗ ꯍꯥꯞꯄꯒ
इसिंजे अदुम थक्पने सुम थक्पने ngahak lai ngahak ta pit pit thakpane ba kok sik putse kitangli phaba do ain taw e wakhan na ra sing bai ra di khangdri mayam khangba yaw ga thingna ba yaw ga di experience na ga di kamen tawsan biro ai ju khangjaw ge ai ta chin ga di thijal ru no ai na saudana youtube hai kan da terminate tawre bro hai keno ni ya de ba ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯂꯦꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯉꯥꯡ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯎꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯌꯥꯎꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯌꯥꯎꯏ ꯀꯥꯏꯅꯒ ꯑꯩ ꯍꯥꯟꯅ ꯗꯦꯀ꯭ꯂꯥꯔ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩ ꯏꯆꯥꯁꯦ ꯄꯨꯊꯣꯛꯑꯒ ꯎꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯂꯨꯏꯕ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯔꯒꯗꯤ ꯄꯦꯔꯦꯟꯁ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯔꯥꯏꯠ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯆꯥ ꯄꯨꯊꯣꯛꯑꯒ ꯎꯠꯂꯨ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗꯅꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯍꯟ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯐꯥꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨꯅ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯒꯤ ꯁꯛ ꯎꯠꯄ ꯈꯣꯠꯄ ꯃꯌꯥꯝꯗ ꯇꯥꯛꯊꯣꯛꯄꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯑꯩ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯅ ꯀꯦꯁꯀ ꯇꯧꯁꯜꯂꯛꯑꯗꯤ ꯑꯩ ꯑꯣꯏꯅ ꯖꯦꯜꯗꯕꯨ ꯂꯩꯕ ꯌꯥꯏꯑꯕ ꯌꯥꯝ ꯂꯨꯔꯖꯥꯠꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯀꯥꯏꯅ ꯄꯪꯁꯦꯝ ꯁꯦꯝ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯔꯨꯜ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯈꯔ ꯈꯪꯕꯤꯔꯒꯗꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯣꯏ ꯆꯦꯅꯦꯜꯗꯣ ꯑꯗꯨꯝ ꯐꯖꯅ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟꯠꯁꯦ ꯆꯦꯅꯦꯜ ꯀꯛꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟꯠ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭राꯏꯛꯀꯨꯝꯕ ꯂꯥꯛꯑꯒꯗꯤ ꯑꯍꯨꯝꯂꯛ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯀꯛꯈꯤꯅꯤ ꯅꯠꯇ꯭ꯔꯒꯁꯨ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟꯠ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯩꯕ ꯀꯣꯟꯇꯦꯟꯠ ꯍꯦꯛ ꯌꯥꯎꯕꯗ ꯑꯃꯇꯪ ꯍꯦꯛ ꯌꯥꯎꯕ ꯃꯇꯝꯗ ꯆꯦꯅꯦꯜꯗꯣ ꯃꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛꯁꯨ ꯑꯣꯏꯁꯅꯨ ꯚ꯭ꯌꯨꯁꯦ 51 ꯂꯥꯛ ꯑꯗꯨ ꯂꯥꯛꯁꯅꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯔꯤꯚ꯭ꯌू ꯊꯥꯕ ꯃꯇꯝꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯦꯄ꯭ꯔꯨꯞ ꯁꯨꯡꯇꯧ ꯇꯧꯔꯛꯑꯣꯏꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯄꯩꯁꯥꯁꯨ ꯐꯪꯉꯣꯏ ꯃꯤꯕꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨ ꯃꯌꯥꯝ ꯌꯥꯝꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯛꯀꯅꯤꯀꯣ ꯑꯗꯨꯅ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟꯠ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯀꯤꯁꯣꯔ ꯁꯤꯡꯍ ꯍꯥꯏ ꯍꯥꯏꯔꯤ ꯍꯥꯏ ꯀꯤꯁꯣꯔ ꯉꯁꯤ ꯈꯛꯇ ꯂꯥꯛꯄ ꯃꯥꯜꯂꯤ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ 18ꯁꯦ ꯁꯦꯞꯇꯦꯝꯕꯔꯗ ꯂꯣꯟꯆ ꯇꯧꯒꯅꯤ ꯊꯥꯖꯕꯤꯕ꯭ꯔꯥ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯔꯝꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯣꯟꯆ ꯇꯧꯏ ꯑꯗꯣ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯇꯝ ꯌꯥꯝ ꯁꯥꯡ ꯋꯥꯠꯂꯤ ꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯤ ꯍꯟꯗꯛ ꯁꯦꯝꯁꯪꯒꯤ ꯂꯦꯠ ꯑꯣꯏꯔꯛꯄꯁꯤꯅ ꯃꯣꯏꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯥꯏ ꯆꯥꯡꯗꯨꯗꯗꯤ ꯑꯗꯨꯝ ꯂꯣꯟꯆ ꯇꯧꯔꯛꯀꯅꯤ ꯃꯣꯏ ꯁ꯭ꯋꯥꯔꯦ ꯐꯝꯕꯗ ꯁꯒꯟ ꯅꯥꯈꯠꯂꯛꯑꯦ ꯀꯨꯏꯔꯦ ꯐꯝꯃꯤꯁꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯑꯦꯗꯅꯀꯣ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯕꯅꯦ ꯑꯗꯨ ꯐꯝꯕꯗꯪ ꯅꯠꯇꯕꯤꯗ ꯑꯃꯨꯛ ꯉꯥꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯩꯗꯤ iPhone SE 2020 ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯗꯤ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 6 ꯂꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯞꯗꯦꯠꯀꯁꯨ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯀꯨꯏꯔꯦ 5Gꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯔꯣꯏ ꯕꯦꯇ꯭ꯔꯤꯒꯁꯨ ꯄꯤꯁꯛ ꯄꯤꯛꯄ ꯈꯥꯡꯗꯕ ꯄꯣꯠꯅꯤꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯥꯏꯗꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯅꯦ ꯍꯥꯏꯌꯦ ꯀꯤꯁꯣꯔ ꯁꯤꯡꯍꯥꯅ ꯃꯥꯏ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯤ ꯃꯥꯏ ꯆꯦꯅꯦꯜꯁꯤꯅ ꯀꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯅꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕ ꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯒꯤ ꯁꯥꯏꯠꯇꯩꯗꯤ ꯑꯍꯦꯟꯕ ꯀꯔꯤ ꯍꯥꯏꯔꯅꯤ ꯀꯤꯁꯣꯔ ꯀꯤꯁꯣꯔꯁꯤ ꯃꯅꯤꯄꯨꯔꯗꯩꯗꯤ ꯅꯠꯇ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯃꯤꯡꯁꯤꯅꯅꯤ ꯇꯞꯄꯤꯕ ꯇꯥꯏꯇꯜꯁꯤꯅꯅꯤ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯁꯥꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯅꯤꯁꯤꯃꯛꯇ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯁꯤꯡ ꯍꯥꯏꯅ ꯇꯞꯄꯁꯦ ꯑꯦꯁꯤ ꯌꯥꯎꯗꯦꯕ ꯂꯥꯁꯀꯤꯁꯦꯀꯣ ꯁꯤꯡ ꯈꯛꯇꯪ ꯍꯥꯏꯗꯣꯏꯔꯦ ꯁꯤꯡꯍ ꯍꯥꯏꯗꯦꯕ ꯁꯤꯡ ꯈꯛꯇꯪ ꯍꯥꯏꯌꯦꯕ ꯑꯁꯥꯝꯗꯒꯤ ꯑꯁꯥꯝꯒꯤꯗꯨꯗ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯍꯟꯗꯛ ꯊꯣꯛꯈꯤꯕ iPhone SE4ꯗꯣ ꯕ꯭ꯔꯣꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ SE4ꯗꯤ ꯍꯟꯗꯛ ꯊꯣꯛꯑꯝꯃꯣꯏꯗ ꯀꯨꯏꯔꯝꯃꯅꯤꯗ SE4 ꯅꯠꯂꯝꯃꯣꯏ 16E ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯁꯥꯝꯗꯒꯤꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯑꯁꯥꯝꯒꯤ ꯏꯅꯥꯎꯒꯤ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇꯨꯕꯔꯁꯦ ꯀꯔꯝꯕꯅ ꯈꯔ ꯍꯦꯟꯅ ꯌꯦꯡꯒꯦ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇꯨꯕꯔ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯦꯡꯗꯦ ꯇꯁꯦꯡꯅ ꯑꯩ ꯍꯤꯟꯗꯤꯒꯤꯗꯤ ꯈꯔ ꯌꯦꯡꯉꯤ ꯑꯩ ꯍꯤꯟꯗꯤꯁꯦ ꯑꯩ ꯐꯖꯅ ꯉꯥꯡꯕꯁꯨ ꯉꯝꯃꯤ ꯏꯪꯂꯤꯁꯇꯒꯤ ꯍꯤꯟꯗꯤꯅ ꯍꯦꯟꯅ ꯐꯖꯅ ꯉꯥꯡꯕ ꯉꯝꯃꯦꯕꯀꯣ ꯑꯩꯅꯁꯨ ꯉꯥꯡꯗꯕꯩ ꯋꯥꯅꯤ
ꯑꯗꯨꯒ ꯑꯔꯊꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯤꯟꯗꯤꯅ ꯈꯔ ꯍꯦꯟꯅ ꯌꯦꯡꯉꯤ ꯏꯌꯥꯝꯕ ꯍꯤꯟꯗꯤꯒꯤꯗ ꯍꯥꯏ ꯇꯥꯔꯗꯤ ꯒ꯭ꯌꯥꯟ ꯊꯦꯔꯥꯄꯤ ꯀꯣ ꯀꯩꯅꯣꯗꯣ ꯔꯥꯍꯨꯜ ꯍꯥꯏꯕ꯭ꯔꯥ ꯔꯥꯀꯦꯁꯇꯣ ꯔꯥꯀꯦꯁ ꯍꯦꯜꯂꯣ ꯗꯣꯁꯇꯣ ꯀꯌꯥ ꯍꯥꯜꯂꯦ ꯇꯧꯕꯗꯣ ꯃꯥꯗꯤ ꯌꯥꯝ ꯖꯤꯅ꯭ꯌꯨꯟ ꯑꯣꯏ ꯑꯩ ꯋꯥꯈꯜꯗ ꯃꯥꯁꯦ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔꯁꯤꯡꯅ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯉꯦꯕ ꯃꯥꯗꯤ ꯀꯌꯥ ꯉꯥꯡꯗꯦ ꯑꯁꯦꯡ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛ ꯐꯦꯛ ꯇꯣꯄꯤꯛ ꯑꯗꯩꯗꯤ ꯀꯩꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯖꯤꯑꯣꯒꯤ ꯑꯦꯌꯔꯇꯦꯜꯒꯅ ꯍꯧꯖꯤꯛ ꯔꯤꯆꯥꯔꯖꯀꯤ ꯄ꯭ꯂꯥꯟꯒ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯤꯁꯦ ꯃꯁꯤ ꯍꯦꯟꯒꯠꯂꯤꯁꯦ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯈꯣꯠꯂꯣꯏꯗꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝꯒꯤ ꯈꯔ ꯚꯣꯀꯦꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯇꯦꯛꯅꯣ ꯔꯨꯍꯦꯁꯇꯣ ꯑꯗꯨꯃꯒ ꯈꯔ ꯌꯦꯡꯉꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯗꯤ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯍꯥꯏ ꯃꯃꯤꯡꯗꯣ ꯀꯥꯎꯈꯔꯦ ꯀꯔꯦ ꯇꯦꯛꯅꯤꯀꯦꯜ ꯒꯨꯔꯨꯖꯤ ꯀꯥꯏ ꯂꯩ ꯃꯣꯏꯗꯤ ꯋꯥꯊꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯗꯤ ꯌꯦꯡꯍꯟꯅꯤꯡꯗꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯇ ꯑꯩ ꯙ꯭ꯔꯨꯕ ꯔꯥꯊꯤ ꯈꯔ ꯌꯦꯡꯉꯤ ꯃꯥꯁꯦ ꯌꯥꯝ ꯁꯣꯁꯦꯜ ꯏꯁꯨ ꯈꯔꯗ ꯃꯥ ꯀꯣꯚꯔ ꯇꯧꯏ ꯃꯥ ꯌꯦꯡꯉꯦ ꯌꯨꯇꯨꯕꯔ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯔꯥꯖꯄꯨꯠ ꯍꯥꯏꯅ ꯑꯃꯒ ꯂꯩꯕꯅꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯏꯟꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯒꯤ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝ ꯃꯣꯏ ꯈꯔ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩ ꯌꯦꯡꯗꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯅ ꯌꯦꯡꯗꯦ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟ ꯌꯦꯡꯉꯤ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯨꯝꯕꯁꯤꯅ ꯍꯦꯟꯅ ꯈꯔ ꯄꯥꯝꯖꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯗ ꯏꯖꯨꯀꯦꯠ ꯇꯧꯕ ꯅꯣꯂꯦꯖ ꯈꯔ ꯁꯤꯌꯔ ꯇꯧꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯈꯔ ꯇꯧꯕꯁꯦ ꯁꯨꯝꯕꯁꯤꯅ ꯍꯦꯟꯅ ꯈꯔ ꯄꯥꯝꯖꯩꯌꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯈꯔ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯀꯌꯥ ꯑꯩ ꯌꯦꯡꯗꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯅ ꯈꯟꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯝ ꯃꯃꯤꯡ ꯈꯔ ꯄꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯝ ꯌꯦꯡ ꯇꯥꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯏꯁꯨ ꯄꯩꯁꯥ ꯌꯥꯔꯤꯃꯈꯩ ꯄꯤꯗꯅꯕ ꯍꯣꯠꯅꯕꯗ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯈꯔ ꯁꯦꯝꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯁ꯭ꯄꯣꯏꯜ ꯇꯧꯔꯛꯀꯅꯤꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯃꯥꯡꯉꯩꯒꯤ ꯇꯤꯛꯇꯣꯛ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯀꯔꯤ ꯂꯥꯏꯛꯀꯤ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯈꯔ ꯑꯃꯁꯨ ꯊꯣꯛꯂꯛꯑ ꯗꯥꯟꯁ ꯈꯔ ꯇꯧꯊ ꯑꯃ ꯈꯔ ꯇꯧꯊ ꯄꯪꯇꯧ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯛꯀꯅꯦꯅ ꯈꯤꯇꯪ ꯅꯤꯌꯣꯝ ꯈꯔ ꯁꯦꯝꯕꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯍꯨꯔꯥꯟꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯒꯤ ꯀꯟꯇꯦꯟ ꯊꯥꯒꯠꯄ ꯍꯥꯏꯗꯤ ꯍꯨꯔꯥꯟꯕ ꯊꯥꯒꯠꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝ ꯆꯨꯝꯕ ꯈꯔ ꯇꯧꯁꯅꯣꯅ ꯑꯗꯨ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯛꯁ ꯅꯤꯌꯣꯝ ꯂꯩ ꯑꯩ ꯆꯞ ꯆꯥꯕꯕꯨ ꯀꯥꯎꯔꯦ 45%ꯂ ꯅꯠꯇ꯭ꯔꯒꯅ 55%ꯂ ꯂꯨꯄꯥ ꯆꯥꯝꯃ ꯐꯪꯕ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯒꯤ ꯄꯔꯁꯦꯟꯇꯦꯖ ꯃꯣꯏꯅ ꯂꯧꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨ ꯌꯨꯇꯨꯕꯔꯁꯤꯡꯗ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯐꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝ ꯀꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯀꯛꯑꯒ ꯂꯧꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯒ ꯑꯩꯒ ꯆꯥꯎꯔꯛꯄ ꯃꯥꯟꯅꯩ ꯍꯥꯏ ꯑꯗꯨꯝ ꯍꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯟꯅꯔꯝꯒꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯆꯪꯕꯤꯔꯛꯏꯅꯤꯀோ ꯒꯨꯔꯨꯖꯤꯒꯤ ꯆꯦꯅꯦꯜꯗꯤ ꯊꯥ ꯑꯃꯗ 300 ꯀ꯭ꯔꯣꯔ ꯇꯥꯜꯂꯦ ꯍꯥꯏꯅꯩ ꯍꯥꯏ ꯇꯥꯜꯂꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯌꯥꯝ ꯌꯥꯝꯃꯦ ꯚ꯭ꯌꯨꯋꯔꯁ ꯌꯥꯝꯃꯦ ꯚ꯭ꯌꯨꯁ ꯌꯥꯝꯃꯕꯅꯤꯅ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯉꯅꯤ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ナꯏꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯆꯦꯅꯦꯜꯗꯣ ꯆꯥꯎꯔꯕꯅꯤꯅꯅꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯥꯟꯁꯤꯡꯁꯤꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯅꯕꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯁꯦꯝꯁꯪꯅꯒ ꯑꯥꯏꯐꯣꯟ ꯑꯦꯄꯜ ꯀꯝꯄꯅꯤꯅꯒ ꯃꯣꯏꯗ ꯄꯩꯁꯥ ꯄꯤꯔꯤꯅꯦꯕ ꯑꯩꯒꯤ ꯐꯣꯟ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯂꯣꯟꯆ ꯇꯧꯔꯛꯀꯗꯧꯔꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯐꯩ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯗ ꯌꯣꯟꯅꯕ ꯁꯤꯠꯅꯕ ꯍꯥꯏꯅ ꯑꯁ ꯐꯩꯇ ꯍꯥꯏꯈ꯭ꯔꯣ ꯊꯥꯒꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯃꯣꯏ ꯂꯥꯛ ꯂꯥꯛ ꯂꯧꯔꯝꯒꯅꯦꯕ ꯑꯗꯨꯅ ꯐꯪꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗꯤ ꯐꯪꯐꯝꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝꯗꯗꯤ ꯑꯁꯦꯡꯕ ꯄꯥꯎꯗꯨꯗꯤ ꯇꯥꯛꯇ꯭ꯔꯦꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟꯁꯦ ꯄꯨꯊꯣꯔꯛꯀꯥꯟꯗ ꯑꯐ ꯑꯐꯕ ꯈꯛꯇꯅꯦ ꯃꯣꯏꯅ ꯎꯠꯂ ꯍꯥꯏꯗꯤ ꯐꯠꯇꯕꯗꯤ ꯄꯨꯊꯣꯛꯀꯁꯨ ꯍꯥꯏꯔꯛꯑꯣꯏꯕ ꯐꯠꯇꯕ ꯄꯟꯕ ꯌꯥꯗꯕꯩ ꯑꯃꯅꯤ ꯈꯛꯀ ꯄꯜꯂꯝꯃ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯣꯏ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯌꯦꯡꯗꯦ ꯑꯩꯗꯤ iPhone 18 ꯁꯦꯔꯤꯁꯇ ꯐꯣꯟ ꯂꯥꯛꯀꯗꯕ ꯗꯤꯖꯥꯏꯟ ꯂꯥꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ 18 ꯁꯦꯔꯤꯁꯇꯗꯤ ꯂꯥꯛꯑꯣꯏ ꯇꯣꯉꯥꯟꯅ ꯑꯦꯄꯜꯒꯤ ꯐꯣꯜꯗꯦꯕꯜ ꯐꯣꯟꯁ ꯌꯥꯝ ꯊꯨꯅꯗꯤ ꯂꯣꯟꯆ ꯇꯧꯔꯛꯑꯅꯤ ꯃꯣꯏ ꯇꯣꯉꯥꯟꯕ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯣꯟꯊꯔꯛꯑꯦ ꯄꯨꯡꯈꯥꯏꯃꯨꯛ ꯆꯣꯟꯊꯔꯛꯑꯦ ꯄꯨꯡ 10:28 ꯆꯠꯂꯦꯀꯣ ꯄꯨꯡ 12 ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯁꯨ ꯈꯥꯡꯉꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯣꯏꯐꯥꯎꯗꯤ ꯌꯥꯎꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯗꯨꯗꯩꯗꯒꯤ ꯌꯥꯝ ꯁꯥꯡ ꯁꯥꯡꯅ ꯆꯣꯟꯊꯔꯔꯣꯏꯒꯦ ꯑꯗꯨꯐꯥꯎꯇꯪꯗꯤ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩ ꯁꯤ ꯁꯔꯨꯁꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤ ꯁꯔꯨꯁꯦ ꯃꯌꯥꯝ ꯎꯕ꯭ꯔ ꯌꯦꯡꯉꯣ ꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕ ꯀꯥꯏꯗ꯭ꯔꯣ ꯂꯨꯖ ꯑꯣꯏꯕ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯊꯦꯛꯇꯣꯛꯄ ꯃꯇꯝꯗ ꯁꯤꯁꯤꯅ ꯍꯦꯟꯅ ꯊꯦꯛꯄꯅꯦꯕ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯊꯦꯛꯇꯕꯅꯦꯕ ꯁꯤꯁꯤ ꯇꯣꯡꯊꯣꯛꯇꯕꯅꯦꯕ ꯁꯤꯅꯒ ꯍꯦꯜꯂꯦꯕ ꯁꯤꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁ꯭ꯋꯥꯏꯋꯥꯏꯗ ꯁꯒꯟꯗ ꯅꯥꯔꯤꯁꯦ ꯃꯥꯏ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯂ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯀꯩꯗꯧꯔ ꯐꯅꯤ ꯃꯌꯥꯝ ꯑꯝꯇ ꯇꯥꯛꯂꯛꯑꯣ ꯗꯤꯡꯀꯨ ꯂꯩꯇꯥꯟꯊꯦꯝ ꯍꯥꯏ ꯕ꯭ꯔꯣ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯍꯥꯏꯌꯦ ꯗꯤꯡꯀꯨ ꯌꯨꯝꯅꯦ ꯁꯤꯁꯦ ꯌꯨꯝ ꯑꯩ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯍꯥꯏꯔꯒꯦ
ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯗꯤꯡꯀꯨ ꯑꯩ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯗꯧꯔꯤ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯆꯠꯂꯤ ꯀꯥꯏꯕꯁꯦ ꯑꯩ ꯈꯤꯇꯪ ꯑꯩ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤ ꯈꯤꯇꯪ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯍꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯀꯥꯏꯅꯒ ꯑꯗꯣ ꯑꯩ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀꯨꯝꯕꯗꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯑꯃꯅꯦ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯇꯉꯥꯏꯕꯗ ꯍꯥꯏꯗ ꯌꯥꯗꯕꯗꯒꯤ ꯃꯤ ꯈꯔ ꯌꯥꯎꯁꯜꯂꯛꯇꯅ ꯍꯪꯉꯛꯄꯗꯒꯤꯀꯣ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ SE4ꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯍꯦꯠ ꯇꯧꯅꯩ ꯕ꯭ꯔꯣꯒꯤ ꯃꯣꯠ ꯃꯣꯏꯁꯦ ꯃꯃꯜ ꯇꯥꯡꯉꯤꯕꯗꯨꯒ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯗꯦꯕꯀꯣ ꯃꯣꯏꯗ ꯕꯦꯇ꯭ꯔꯤ ꯍꯥꯏꯔꯦ ꯄꯤꯁꯛ ꯄꯤꯛꯄ ꯀꯦꯃꯦꯔꯥ ꯍꯥꯏꯔꯦ ꯁꯤꯡꯒꯜ ꯈꯛꯀ ꯑꯣꯏꯁꯜꯂꯛꯄ ꯆꯤꯞꯁꯦꯠ ꯍꯥꯏꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯔꯤꯕ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯥꯏꯐꯣꯟꯗ ꯑꯦꯄꯜꯒꯤ ꯀꯩꯅꯣꯗ ꯁꯦꯔꯤꯁꯇ ꯃꯣꯏꯒꯤ 16E ꯀꯥꯏꯅ ꯂꯩꯗꯣ 17E ꯗꯗꯤ ꯍꯟꯗꯛ ꯈꯔ ꯐꯗꯧ ꯃꯥꯜꯂꯦ ꯃꯥ ꯆꯤꯞꯁꯦꯠꯁꯨ ꯑꯅꯧꯕ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯕꯨꯗꯤ ꯑꯃꯈꯛ ꯑꯣꯏꯔꯒꯁꯨ ꯅꯣꯠꯁ ꯌꯥꯎꯔꯔꯣꯏ ꯗꯥꯏꯅꯥꯃꯤꯛ ꯑꯥꯏꯂꯦꯟꯒꯤ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤ ꯕꯦꯇ꯭ꯔꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯔꯛꯄ ꯌꯥꯏ 17 ꯁꯦꯔꯤꯁꯇ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯄꯥꯅꯔꯤ ꯑꯗꯨꯐꯥꯎꯗꯤ ꯐꯅꯦꯅ ꯈꯜꯂꯦ ꯑꯗꯣ SEꯒꯨꯝꯕꯗꯣ ꯃꯣꯏꯒꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯁꯥꯏꯖꯀꯤ ꯍꯥꯏꯔꯒꯗꯤ ꯄꯥꯝꯃꯤ ꯐꯩ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯁꯥꯏꯖꯇꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯁꯤ ꯐꯣꯟꯁꯦ ꯑꯩꯅ ꯀꯣꯝꯄꯦꯛ ꯑꯣꯏꯕꯒꯤ ꯄꯤꯛꯄꯒꯤ ꯋꯥꯟ ꯍꯦꯟ ꯌꯨꯁ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯩ ꯄꯥꯃꯟꯈꯤꯗꯅꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯂꯧꯕꯅꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯤꯖꯤꯟꯅꯐꯝ ꯑꯩ ꯏꯁꯥꯒꯤ ꯐꯣꯟ ꯑꯃ ꯍꯧꯖꯤꯛ ꯂꯥꯏꯐ ꯊꯥꯔꯤ ꯂꯩꯔꯤꯕꯀꯣ ꯁꯤ ꯂꯩꯅ ꯑꯃꯁꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯗꯨꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯩ ꯈꯜꯂꯒ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯗꯤꯡ ꯍꯪꯇꯥꯔꯦ ꯌꯥꯏꯌꯦ ꯑꯗꯨꯝ ꯍꯪꯆꯜꯂꯛꯑꯣ ꯂꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯅ ꯉꯝꯅ ꯉꯝꯅꯕ ꯄꯥꯎꯈꯨꯝ ꯁꯨꯝ ꯈꯨꯝꯃꯛꯑ ꯂꯣꯏꯔꯦ ꯃꯦꯁꯦꯁ ꯃꯁꯥꯖ ꯊꯦꯔꯥꯄꯤ ꯈꯔ ꯇꯧꯔꯒ ꯐꯒꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯅꯥꯎꯒꯤꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏ ꯍꯣꯏ ꯑꯗꯨꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯋꯥꯏꯁꯦ ꯁꯤꯁꯦ ꯈꯔ ꯑꯗꯨꯝ ꯅꯥꯕꯁꯦ ꯑꯌꯥꯝꯕ ꯉꯁꯤꯈꯛ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯤ ꯁꯥꯡ ꯁꯤꯠꯅ ꯈꯔ ꯀꯨꯏꯁꯜꯂꯛꯑꯦ ꯍꯥꯏꯔꯦ ꯅꯥꯕꯁꯦ ꯁꯤꯁꯦ ꯐꯝꯕꯒꯤ ꯄꯣꯁꯇꯔꯁꯨ ꯀꯥꯏꯕ ꯑꯗꯨꯅꯁꯨ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯅꯌꯥꯝꯕꯗꯤ ꯍꯩ ꯃꯤꯗꯤ ꯌꯦꯡꯅꯤꯡꯗꯦ ꯑꯣ ꯗꯤꯡꯀꯨ ꯀꯩꯅꯣ ꯅꯣꯛꯏ ꯗꯤꯡꯀꯨ ꯃꯥꯅꯦ ꯑꯩꯅ ꯑꯩꯁꯦ ꯑꯩ ꯄꯔꯁꯅꯦꯜꯂꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯗꯨꯅꯦ ꯑꯩ ꯑꯗꯥꯅꯦ ꯂꯣꯏꯅ ꯑꯩ ꯂꯣꯏ ꯇꯥꯛꯊꯣꯛꯄ ꯌꯥꯏ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯏ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯣꯁꯤꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯃꯁꯤ ꯌꯥꯝ ꯂꯨꯏꯅꯦ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯈꯤꯕ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕ ꯅꯪꯕꯨꯗꯤ ꯈꯪꯈ꯭ꯔꯅꯦꯕ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨ ꯈꯛꯀꯤ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯃꯇꯥꯡ ꯃꯇꯝꯁꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯅꯦꯡꯀꯨ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯗꯕꯅꯤ ꯃꯌꯥꯝ ꯄꯨꯡꯁꯦ ꯑꯩꯅ ꯈꯟꯕꯗ 56 ꯆꯠꯂꯦ ꯃꯤꯅꯤꯠ 5ꯃꯨꯛꯇ ꯉꯥꯏꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯎꯈꯨꯝꯗꯨ ꯑꯩꯁꯨ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐ ꯊꯥꯔꯛꯏꯁꯦ ꯄꯨꯡ 1 ꯍꯦꯜꯂꯕꯅꯤ ꯃꯇꯝꯁꯦ ꯄꯨꯡ 12 ꯇꯥꯁꯜꯂꯛꯄ ꯍꯥꯏꯁꯦ ꯋꯥꯔꯧꯗꯦ ꯕ꯭ꯔꯣ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯍꯣꯏ ꯑꯗꯨꯝ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯀꯣ ꯋꯥꯔꯧꯒꯅꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯁꯛꯀ ꯎꯅꯕ ꯌꯥꯕ ꯊꯦꯡꯅꯕ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤ ꯅꯠꯇ꯭ꯔꯒꯁꯨ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯁꯨ ꯏꯟꯁꯇꯥꯗꯕꯨ ꯑꯣꯏꯔꯁꯨ ꯃꯦꯁꯦꯖ ꯅꯥꯅꯕ ꯌꯥꯏ ꯍꯥꯏꯅꯕ ꯌꯥꯏ ꯑꯗꯨꯝ ꯑꯣꯄꯟꯂꯤ ꯁꯨꯃꯥꯏꯅ ꯄꯕ꯭ꯂꯤꯛ ꯀꯩꯅꯣꯗꯗꯤ ꯍꯥꯏꯅꯤꯡꯗꯕ ꯑꯥꯏꯐꯣꯟ 17 ꯏꯌꯥꯔ ꯃꯇꯥꯡꯗ ꯈꯤꯇ ꯍꯥꯏꯕꯤꯌꯨ ꯑꯥꯏꯐꯣꯟ 17 ꯏꯌꯥꯔꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯥꯗꯤ ꯗꯥꯏꯅꯥꯃꯤꯛ ꯑꯥꯏꯂꯦꯟ ꯑꯣꯏꯔꯛꯑꯅꯤ ꯅꯣꯠꯁ ꯑꯣꯏꯔꯛꯑꯔꯣꯏ ꯀꯦꯃꯦꯔꯥꯕꯨꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅꯤ ꯕꯦꯇ꯭ꯔꯤꯁꯨ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯀꯅꯤ ꯆꯤꯞꯁꯦꯠꯁꯨ ꯑꯦꯄꯜꯒꯤ 19 ꯕꯥꯏꯅꯤꯛ ꯆꯤꯞꯁꯦꯠ ꯌꯥꯎꯔꯛꯀꯅꯤ ꯃꯥ ꯈꯔ ꯐꯩ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯗꯣ ꯂꯨꯄꯥ 50,000ꯗꯒꯤꯅ 60 ꯃꯅꯨꯡꯗ ꯂꯣꯟꯁ ꯇꯧꯔꯒꯗꯤ ꯑꯗꯨ ꯂꯩꯕ ꯌꯥꯕ ꯐꯣꯟꯅꯦꯅ ꯍꯧꯖꯤꯛꯇꯒꯤ ꯑꯩ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯒꯅꯤ ꯃꯤꯗꯣ ꯑꯩꯅ ꯑꯣꯏꯅ ꯉꯥꯏꯕ ꯃꯤꯗꯨꯅ ꯌꯥꯔꯔꯣꯏꯗꯕꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯌꯥꯝꯕꯒꯤꯁꯦ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯉꯅꯤ ꯃꯤꯗꯣ ꯑꯩ ꯑꯣꯏꯅ ꯉꯥꯏꯌꯦꯕ ꯃꯤꯗꯨꯅ ꯌꯥꯔꯣꯏꯗꯕꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯄꯩꯁꯥꯁꯨ ꯐꯪꯗꯕ ꯃꯇꯝ ꯃꯥꯡꯉꯤ ꯀꯥꯟꯗꯦ ꯑꯣꯀꯦ ꯃꯥꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯄꯩꯁꯥꯅ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯅ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯝ ꯑꯩꯒꯤ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯆꯕꯅꯤ ꯄꯩꯁꯥꯅ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥ ꯐꯪꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯃꯥꯡꯉꯤꯕ ꯃꯇꯝꯗꯣ ꯑꯩꯅ ꯊꯥꯗꯔꯤꯕ ꯇꯥꯏꯝꯗꯣ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯇꯥꯏꯝꯗꯨꯒꯤ ꯚꯦꯂꯨ ꯃꯁꯛ ꯈꯪꯕꯤꯗꯕꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯇꯝ ꯃꯥꯡꯕꯗꯣ ꯃꯇꯝꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯄꯣꯔꯦꯕꯅꯣ
15 Proꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏ Oppo Reno 15 Proꯗꯣ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯒꯁꯨ ꯀꯦꯃꯦꯔꯥꯁꯨ ꯐꯔꯦ ꯄ꯭ꯔꯣꯁꯦꯁꯔꯗꯒꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯁꯥꯏꯖ ꯗꯤꯖꯥꯏꯟ ꯐꯖꯔꯦ ꯕꯦꯇ꯭ꯔꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯍꯥꯏ ꯁꯖꯦꯁ ꯇꯧꯕ ꯌꯥꯕ ꯐꯣꯟꯅꯤ ꯑꯁꯦꯡꯕ ꯍꯥꯏꯔꯨꯕꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯅꯤꯀꯣ ꯍꯥꯏꯔꯨꯅꯨ ꯍꯥꯏ ꯃꯥꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯒꯤ ꯌꯦꯛꯅꯕ ꯌꯥꯝ ꯌꯥꯝꯃꯤ ꯌꯥꯝꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯑꯐꯕ ꯑꯆꯨꯝꯕ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥ ꯌꯦꯛꯅꯕꯁꯤ ꯃꯌꯥꯝ ꯑꯃꯅꯤ ꯄꯩꯔꯅꯤ ꯃꯁꯤ ꯍꯥꯠꯇꯣꯛꯑꯒꯦ ꯃꯁꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯃꯥ ꯂꯩꯔꯒꯗꯤ ꯑꯩꯁꯤ ꯌꯥꯔꯔꯣꯏꯗꯣꯔꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯤ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯌꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯁꯟꯗꯦ ꯂꯥꯏꯐ ꯉꯥꯏꯕꯁꯤꯗꯤ ꯑꯦꯅꯤꯃꯦꯒꯤ ꯑꯦꯄꯤꯁꯣꯠ ꯉꯥꯏꯕꯗ ꯋꯥꯏ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯁꯟꯗꯦ ꯑꯃꯨꯛ ꯉꯥꯏꯖꯔꯝꯒꯦ ꯌꯥꯝ ꯚꯥꯏ ꯍꯣꯏ ꯔꯇꯟ ꯊꯥꯒꯠꯆꯔꯤꯀꯣ ꯉꯥꯏꯕꯤꯔꯝꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯦꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯀꯃꯦꯟꯇꯨꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯀꯃꯦꯟꯇꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯔꯤꯄ꯭ꯂꯥꯏꯗꯨꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯍꯪꯉꯛꯏꯕ ꯀꯃꯦꯟꯇꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯄꯔꯐꯦꯛꯇꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯐꯖꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯂꯩꯔꯒꯗꯤꯀꯣ ꯕꯣꯟꯗꯤꯡ ꯑꯃꯗꯣ ꯐꯖꯈꯠꯂꯛꯑꯦ ꯐꯖꯅ ꯂꯩꯗꯅꯀꯣ ꯑꯗꯨ ꯈꯛꯀꯤꯗꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯨ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯈꯔ ꯊꯥꯒꯠꯂꯛꯄ ꯑꯗꯩ ꯊꯥꯒꯠꯇꯕ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯅꯕꯨꯗꯤ ꯃꯌꯥꯝꯒꯤ ꯁꯛꯇꯣ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛ ꯎꯗ꯭ꯔꯤ ꯉꯁꯤꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯇꯤ ꯃꯌꯥꯝꯅ ꯎꯔꯤꯕꯅꯤꯅ ꯑꯩꯒ ꯃꯌꯥꯝꯒꯁꯦ ꯁꯛꯈꯪꯅꯔꯕ ꯃꯤ ꯑꯃ ꯇꯤꯟꯅꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯕ ꯃꯤ ꯑꯃꯅꯦꯅ ꯈꯟꯖꯔꯤꯅꯦꯕ ꯑꯩꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯃꯤꯡꯗꯨ ꯎꯀꯥꯟꯗ ꯑꯣ ꯃꯥꯗꯤ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯥꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯅꯤꯀꯣ ꯍꯥꯏꯅ ꯑꯩꯅ ꯑꯦꯖ꯭ꯌꯨꯝ ꯇꯧꯖꯩꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯚ ꯊꯥꯔꯨꯕꯒꯤ ꯀꯔꯤ ꯑꯣꯏꯒꯦ ꯂꯥꯏꯚ ꯊꯥꯔꯨꯕꯒꯤ ꯇꯧꯔꯤꯉꯩꯗ ꯂꯥꯏꯚ ꯊꯥꯔꯨꯕꯒꯤ ꯀꯔꯤ ꯑꯣꯏꯒꯦ ꯕꯦꯔꯥꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯈꯔ ꯈꯪꯒꯗꯕꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄ ꯌꯥꯕ ꯄꯣꯠꯅꯤꯅ ꯃꯁꯤꯃꯗꯤ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯅꯨꯡ ꯄꯥꯟ ꯅꯥꯏꯅ ꯆꯠꯄ ꯍꯥꯏꯗꯣ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒ ꯑꯗꯨ ꯈꯤꯇꯪ ꯈꯪꯉꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯊꯣꯛꯑꯣꯏꯗꯕꯅꯤ ꯒꯨꯗ ꯅꯥꯏꯠ ꯏꯅꯥꯎꯕꯨ ꯃꯇꯝ ꯊꯦꯡꯉꯦ ꯋꯥꯔꯤꯗꯤ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯃꯥꯅꯤ ꯏꯌꯥꯝꯕ ꯄꯨꯡ 11 ꯆꯞ ꯆꯥꯅ ꯇꯥꯔꯦ ꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯩꯁꯨ ꯂꯥꯏꯚ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯇꯝ ꯊꯦꯡꯉꯦ ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯁꯤ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯈꯛꯆꯜꯂꯒ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯅꯕ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦꯅ ꯂꯧꯔꯒꯦ ꯂꯥꯏꯚ ꯀꯃꯦꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯉꯥꯏꯖꯈꯤꯒꯦ ꯃꯌꯥꯝꯒꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯝꯇꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯃꯌꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯩ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯖꯈꯤꯒꯦ ꯃꯌꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯖꯔ ꯖꯔ ꯀꯃꯦꯟ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯖꯒꯤꯗ꯭ꯔꯣꯕꯅꯤꯀꯣ ꯑꯗꯨꯝ ꯁꯦꯀꯦꯟ 9 7 6 5 4 3 2 1 ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯔꯇꯟꯅ ꯂꯥꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯍꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯔꯇꯟ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯉꯁꯤ ꯌꯥꯎꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯀꯃꯦꯟ ꯑꯃꯇꯪꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯐ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯑꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯅꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯁꯨ ꯉꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯣꯞꯄꯣꯁꯦ ꯍꯟꯗꯛꯀꯤꯗꯤ ꯁꯥꯎꯃꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯤꯅ ꯄꯥꯝꯅꯔꯛꯄ ꯃꯥꯜꯂꯦ ꯍꯣꯏ ꯁꯥꯎꯃꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯃꯦꯟꯁꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯄꯤꯖꯔꯦ ꯃꯊꯪꯗ ꯍꯦꯟꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯔꯁꯤ ꯖꯦꯝꯁ ꯋꯥꯍꯦꯡꯕꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯉꯥꯏꯕꯤꯔꯝꯃꯣ